ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯁꯦꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯂꯥꯟꯊꯣꯛꯆꯕ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩꯂꯣꯟꯗ ꯐꯣꯀꯁ ꯇꯧꯔꯒ ꯇꯧꯖꯕ ꯕꯨꯛ ꯀ꯭ꯂꯕ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯁꯤ ꯈꯪꯃꯤꯟꯅꯁꯤ ꯇꯝꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯠꯊꯖꯔꯛꯄ ꯕꯨꯛ ꯀ꯭ꯂꯕ ꯑꯁꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯩꯍꯥꯛꯅ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯤꯕꯅꯣ ꯀꯔꯝ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯨꯁꯨ ꯁꯣꯏꯗꯅ ꯀꯃꯦꯟꯇ ꯏꯕꯤꯔꯛꯎ ꯑꯩꯍꯥꯛ ꯏꯁꯥꯃꯛꯀꯤꯗꯤ ꯁꯦꯇꯔꯗꯦꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯩꯒꯤꯗꯤ ꯑꯌꯨꯛꯅꯤ ꯍꯧꯒꯠꯂꯒ ꯆꯥ ꯊꯛꯑꯒ ꯏꯃꯥꯅ ꯉꯁꯤ ꯀꯔꯤ ꯄꯥꯕꯤꯒꯗꯣꯏꯅꯣ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯒꯤ ꯑꯣꯐꯤꯁ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯝ ꯑꯣꯐꯤꯁ ꯁ꯭ꯇꯨꯗꯤꯑꯣ ꯁꯤꯗ ꯆꯪꯖꯔꯛꯑꯦ ꯑꯗꯨꯒ ꯏꯃꯥꯅ ꯄꯥꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯐꯣꯇꯣ ꯑꯃꯇꯪ ꯁꯦꯌꯔ ꯇꯧꯖꯒꯦ ꯏꯃꯥ ꯃꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯏꯃꯥꯅ ꯊꯥꯕꯤꯔꯝꯕ ꯂꯩꯅꯤ ꯃꯁꯤ ꯑꯩꯒꯤ ꯌꯨꯝꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯅꯍꯥꯟꯃꯨꯛꯀꯤ ꯁꯝꯃꯔꯗ ꯃꯔꯨꯗꯨ ꯊꯥꯔꯝꯕꯅꯤ ꯑꯩꯈꯣꯏꯅ ꯅꯣꯔꯐꯣꯛꯇ ꯀꯣꯏꯕ ꯆꯠꯄꯗ ꯏꯃꯥꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯃꯗ ꯆꯪꯕ ꯀꯥꯟꯗ ꯌꯥꯝꯅ ꯄꯥꯝꯃꯦꯅ ꯊꯥꯕꯤꯔꯝꯕꯗꯨ ꯁꯥꯠꯂꯦꯅ ꯏꯃꯥꯗ ꯑꯩꯅ ꯎꯠꯆꯅꯤꯡꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯦꯡꯕꯗ ꯃꯪꯒꯣꯜ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯄꯨꯝꯅꯃꯛꯄꯨ ꯑꯩꯍꯥꯛꯄꯨ ꯏꯆꯥꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯂꯩ ꯑꯁꯤꯅ ꯏꯁꯣꯔꯗ ꯀꯠꯆꯔꯕ ꯃꯇꯨꯡꯗ ꯑꯩ ꯂꯩ ꯑꯁꯤ ꯑꯃꯨꯛꯇꯪ ꯆꯥꯎꯊꯣꯛꯍꯜꯂꯛꯀꯦ ꯁꯤ ꯌꯥꯝꯅ ꯅꯛꯁꯜꯂꯒꯗꯤ ꯌꯥꯝꯅ ꯐꯖꯅ ꯇꯥꯕꯅꯤ ꯑꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖꯁꯤꯗ ꯂꯩꯔꯤꯉꯩꯗ ꯑꯃꯨꯛ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯩꯈꯣꯏꯅ ꯑꯩ ꯏꯁꯥꯃꯛꯅ ꯂꯤꯗ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯄꯔꯁꯅꯦꯂꯤꯇꯤ ꯗꯦꯕꯂꯞꯃꯦꯟ ꯀ꯭ꯂꯥꯁ ꯋꯤꯀꯦꯟꯗ ꯆꯠꯊꯖꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯑꯗꯜꯠ ꯁꯤꯔꯤꯁ ꯑꯃꯗꯤ ꯌꯨꯠ ꯁꯤꯔꯤꯁꯇ ꯑꯩꯈꯣꯏꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯦꯝꯄꯥꯋꯔꯗ ꯑꯣꯏꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯒꯣꯜꯁ ꯂꯩꯕꯗ ꯑꯦꯆꯤꯚ ꯇꯧꯕ ꯉꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯦ ꯁꯦꯝꯕ ꯑꯗꯣꯝꯂꯣꯝꯗ ꯐꯣꯀꯁ ꯇꯧꯕ ꯀꯣꯟꯐꯤꯗꯦꯟꯁ ꯂꯩꯅꯕ ꯁꯦꯜꯐ ꯑꯦꯁꯇꯤꯝ ꯋꯥꯡꯅꯕ ꯑꯗꯣꯝꯂꯣꯝꯗ ꯆꯪꯕꯒꯤꯗ ꯐꯣꯀꯁ ꯇꯧꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯠ ꯁꯤꯔꯤꯁꯇ ꯑꯩꯅ ꯔꯦꯟꯗꯝ ꯑꯦꯛ ꯑꯣꯐ ꯀꯥꯏꯟꯗꯅꯦꯁ ꯇꯧꯕꯒꯤ ꯑꯩꯈꯣꯏꯅ ꯃꯦꯅꯔꯁ ꯑꯦꯇꯤꯀꯦꯠ ꯂꯔꯟ ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯤꯄꯦꯟꯠ ꯑꯃꯅ ꯃꯥꯁꯤ ꯃꯣꯏꯒꯤ ꯂꯩꯀꯥꯏꯗ ꯑꯍꯟ ꯑꯃ ꯅꯥꯄꯤ ꯐꯣꯏꯔꯝꯕ ꯅꯥꯄꯤ ꯐꯥꯜꯂꯝꯕ ꯑꯍꯟ ꯑꯃꯗ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯉꯒ ꯃꯥꯅ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯔꯤꯗꯨ ꯁꯦꯌꯔ ꯇꯧꯔꯛꯄꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯏ ꯑꯗꯒꯤ ꯉꯔꯥꯡꯅ ꯑꯩꯈꯣꯏꯅ ꯉꯔꯥꯡꯒꯤ ꯁꯦꯁꯟꯗꯅ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯤꯄꯦꯟꯠ ꯑꯃꯅ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯕ ꯀꯥꯟꯗ ꯏꯪꯂꯤꯁꯅ ꯋꯥ ꯉꯥꯡꯕ ꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯑꯦꯛꯁꯦꯟꯠ ꯑꯃ ꯌꯥꯎꯏ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯅꯥꯎꯟꯁꯤꯌꯦꯁꯟꯁꯤ ꯐꯖꯕ ꯋꯥꯠꯄꯅ ꯃꯤꯅ ꯑꯩꯈꯣꯏꯅ ꯉꯥꯡꯕꯁꯤꯗꯩꯁꯤꯗ ꯀꯣꯏꯁꯟ ꯍꯪꯕꯗ ꯑꯩꯈꯣꯏꯗ ꯊꯛꯀꯠꯍꯟꯕ ꯄꯣꯛꯄꯗꯣ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯁꯤ ꯖꯣꯏꯟ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯤꯛ ꯗꯤꯐ꯭ꯔꯦꯟ ꯇꯦꯛꯅꯤꯛꯁꯤ ꯌꯨꯁ ꯇꯧꯔꯒ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯑꯦꯐꯦꯛ ꯇꯧꯗ꯭ꯔꯦꯅ ꯍꯥꯏꯔꯛꯄꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯖꯩ ꯑꯩꯅ ꯑꯍꯥꯟꯕꯗ ꯃꯁꯤ ꯃꯌꯥꯝꯗ ꯁꯨꯝ ꯁꯦꯌꯔ ꯇꯧꯖꯅꯤꯡꯗꯅ ꯁꯦꯌꯔ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯔꯁꯅꯦꯂꯤꯇꯤ ꯗꯦꯕꯂꯞꯃꯦꯟ ꯀ꯭ꯂꯥꯁ ꯑꯁꯤ ꯃꯊꯪ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄꯗ ꯍꯧꯖꯤꯛ ꯁꯦꯀꯦꯟ ꯕꯦꯠꯆ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯊꯔꯗ ꯕꯦꯠꯆ ꯍꯧꯔꯛꯀꯗꯧꯔꯦ ꯑꯗꯣ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇ ꯄꯔꯁꯅꯦꯂꯤꯇꯤ ꯗꯦꯕꯂꯞꯃꯦꯟꯒꯤ ꯃꯔꯝꯗ ꯏꯟꯇꯔꯦꯁ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯔꯗ ꯕꯦꯠꯆꯇꯨ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯏꯟꯚꯥꯏꯠ ꯇꯧꯖꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯏꯃꯥꯗ ꯁꯤꯟꯅꯖꯔꯒꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯀꯔꯤ ꯄꯥꯕꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯏꯁꯥꯃꯛꯅꯁꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯔꯦꯗꯤꯗ ꯂꯩꯖꯔꯦ ꯑꯗꯨꯅ ꯉꯁꯤ ꯑꯩꯍꯥꯛꯅ
ꯄꯥꯖꯒꯗꯧꯔꯤꯕ ꯁꯩꯔꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥ ꯍꯥꯏꯖꯕ ꯇꯥꯔꯦ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯃꯉꯥꯡꯅ ꯏꯕꯤꯔꯛꯄ ꯁꯩꯔꯦꯡ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯅꯪꯒꯤ ꯍꯥꯏꯕꯁꯤ ꯅꯍꯥꯟꯃꯨꯛ ꯃꯥꯗꯔꯁ ꯗꯦꯗ ꯑꯩꯍꯥꯛ ꯄꯥꯊꯣꯛꯆꯈ꯭ꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯂꯩꯔꯝꯂꯦ ꯁꯛꯀꯅꯤ ꯅꯣꯡꯃꯗꯤ ꯅꯆꯥꯁꯤꯡꯅ ꯍꯥꯏꯕ ꯁꯩꯔꯦꯡꯁꯤ ꯃꯁꯤ ꯑꯩꯍꯥꯛꯅ ꯅꯍꯥꯟ ꯍꯟꯗꯛ ꯃꯔꯛꯁꯤ ꯁꯨꯝ ꯖꯔꯅꯦꯜ ꯀꯔꯤ ꯃꯌꯥꯝꯁꯤ ꯄꯥꯕꯗ ꯃꯣꯏ ꯐꯦꯁꯕꯨꯛꯇꯒ ꯇꯧꯔꯤꯕꯁꯤꯡꯁꯤꯗ ꯑꯩꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯖꯣꯟꯁꯟ ꯑꯦꯂꯥꯡꯕꯝꯅ 13 ꯑꯥꯒꯁꯀꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯗꯨꯋꯥꯏꯒꯤꯗꯩꯗꯨꯗ ꯃꯥꯅ ꯍꯥꯞꯀꯠꯂꯛꯄ ꯖꯥꯠꯅꯤ ꯑꯗꯩꯗꯨꯗ ꯑꯩꯅ ꯄꯥꯔꯨꯀꯥꯟꯗ ꯁꯩꯔꯦꯡꯁꯤꯗ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯑꯩꯉꯣꯟꯗ ꯄꯣꯛꯈꯤꯕ ꯁꯛꯀꯅꯤ ꯅꯣꯡꯃꯗꯤ ꯅꯆꯥꯁꯤꯡꯅ ꯍꯥꯏꯕꯁꯤꯁꯨ ꯑꯩꯗꯤ ꯏꯁꯜꯍꯧꯗꯗꯅ ꯑꯩꯒꯤ ꯏꯄ꯭ꯋꯥ ꯏꯕꯨꯡꯉꯣꯁꯤꯗ ꯑꯩꯅ ꯐꯣꯟ ꯇꯧꯔꯒꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯏꯕꯅꯦꯅ ꯍꯥꯏ ꯑꯗꯣ ꯑꯩꯗꯤ ꯁꯤ ꯁꯩꯔꯦꯡꯁꯤꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯑꯗ ꯏꯆꯦ ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏꯅ ꯍꯥꯏꯔꯛꯄ ꯑꯗ ꯈꯪꯗꯦꯅ 15 ꯑꯥꯒꯁ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯊꯥꯏ ꯍꯥꯏꯕꯗ ꯃꯥꯁꯦ ꯉꯥꯎꯈꯤꯗꯅ ꯀꯩꯅꯣ 15 ꯑꯥꯒꯁ ꯀꯧꯕ ꯁꯩꯔꯦꯡꯕꯨ ꯑꯩ ꯏꯕ꯭ꯔꯅꯦꯅ ꯈꯜꯂꯤꯉꯩꯗꯨꯗ ꯑꯩꯅ ꯉꯥꯏꯈꯣ ꯑꯍꯧꯕꯁꯦ ꯑꯩ ꯑꯝꯇ ꯍꯥꯏꯔꯛꯀꯦꯅ ꯑꯩꯗꯤ ꯏꯔꯒ ꯍꯦꯛ ꯊꯝꯒꯟꯕ ꯐꯖꯔꯒꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯉꯣꯟꯗ ꯉꯥꯏꯉꯝꯗꯕ ꯑꯗꯨꯅ ꯁꯛꯀꯅꯤ ꯅꯣꯡꯃꯗꯤ ꯅꯆꯥꯁꯤꯡꯅ ꯀꯨꯝꯖꯥ 119 ꯍꯥꯏꯗꯅ ꯍꯧꯏ ꯍꯥꯏꯕꯗꯨꯗ ꯑꯗꯨꯗꯤ ꯁꯛꯀꯅꯤ ꯅꯣꯡꯃꯗꯤ ꯅꯆꯥꯁꯤꯡꯅ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯒꯤ ꯑꯩ ꯍꯟꯗꯛꯀꯤ ꯋꯤꯛꯁꯤꯗ ꯏꯄ꯭ꯋꯥ ꯏꯕꯨꯡꯉꯣꯅ ꯏꯕꯤꯕ ꯁꯩꯔꯦꯡꯁꯤ ꯂꯥꯟꯊꯣꯛꯆꯒꯦ ꯍꯥꯏꯗꯅ ꯊꯧꯔꯥꯡ ꯇꯧꯖꯔꯤ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯐꯖꯕ ꯑꯩꯅ ꯐꯖꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯐꯖꯕꯁꯦ ꯃꯤꯌꯥꯝꯅꯁꯨ ꯑꯗꯨꯝ ꯐꯖꯩ ꯍꯥꯏꯒꯜꯂꯤ ꯑꯗꯨ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯁꯩꯔꯦꯡ ꯌꯥꯝ ꯌꯥꯝꯃꯦ ꯏꯕꯨꯡꯉꯣꯅ ꯏꯕꯤꯔꯛꯏꯕꯁꯦ ꯑꯗꯨ ꯅꯍꯥꯟꯁꯨ ꯑꯩꯅ ꯏꯝꯐꯥꯜꯗꯒꯤ ꯄꯥꯎꯡ ꯇꯣꯝꯕꯤꯒ ꯑꯣꯖꯥ ꯇꯣꯝꯕꯤꯒ ꯑꯩꯒꯁꯦ ꯃꯔꯛꯇ ꯍꯦꯛ ꯑꯣꯖꯥꯒꯤ ꯑꯦꯗꯚꯥꯏꯁ ꯂꯧꯖꯩ ꯑꯩꯒꯤ ꯁꯦꯅꯤꯌꯔꯁꯤꯡꯁꯤꯒꯤ ꯑꯦꯗꯚꯥꯏꯁ ꯂꯧꯖꯩ ꯑꯩꯅ ꯑꯗꯩꯗꯨꯗ ꯑꯣꯖꯥꯅꯁꯨ ꯌꯥꯝ ꯐꯖꯅ ꯇꯥꯛꯄꯤꯔꯛꯑꯦ ꯏꯕꯦꯝꯃ ꯃꯣꯏ ꯀꯩꯅꯣ ꯀꯕꯤ ꯑꯣꯏꯔꯕꯅꯦ ꯀꯕꯤꯒꯤ ꯑꯁꯟꯗ ꯐꯝꯕ ꯌꯥꯔꯕ ꯉꯥꯛꯇꯅꯦ ꯃꯣꯏ ꯏꯕꯁꯤꯡꯗꯣ ꯌꯥꯝ ꯐꯖꯕꯅꯦꯅ ꯃꯥꯅ ꯏꯃꯥ ꯅꯪꯒꯤꯗꯁꯨ ꯌꯥꯝꯅ ꯃꯥꯒꯤ ꯅꯨꯡꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒ ꯃꯥꯅ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯕꯒꯨꯝꯕꯁꯤꯁꯨ ꯃꯇꯨꯝ ꯍꯦꯛ ꯂꯩꯕꯣꯏ ꯅꯤꯡꯕ ꯑꯩ ꯋꯥꯈꯟꯗ ꯑꯇꯩ ꯄꯥꯈꯤꯕꯁꯤꯡꯗꯨꯁꯨ ꯑꯩꯅ ꯃꯤꯔꯥꯏꯕ ꯅꯠꯆꯗꯦꯀꯣ ꯉꯁꯤ ꯄꯥꯕꯁꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯀꯩꯅꯣ ꯃꯤꯌꯥꯝꯗ ꯍꯪꯒꯠꯆꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯑꯩꯈꯣꯏꯅ ꯃꯥꯁꯇꯔ ꯇꯝꯃꯛꯄ ꯃꯇꯝꯗꯅ ꯀꯔꯝꯍꯥꯏꯅ ꯃꯩꯇꯩꯔꯣꯟꯁꯦ ꯃꯅꯤꯄꯨꯔꯤꯁꯦ ꯇꯝꯃꯛꯏ ꯍꯥꯏꯕꯒꯤ ꯕ꯭ꯔꯤꯐ ꯈꯤꯇꯪ ꯑꯩꯅ ꯑꯩꯒꯤ ꯅꯣꯂꯦꯖꯇ ꯂꯩꯕ ꯑꯩꯕꯨ ꯀꯣꯛꯇ ꯂꯩꯕꯁꯦ ꯑꯩꯅ ꯁꯤꯌꯔ ꯇꯧꯖꯒꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯀꯕꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥꯅꯁꯨ ꯀꯕꯤ ꯊꯣꯟꯕꯗ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯆꯣꯡꯈꯠꯂꯛꯏꯕ ꯏꯕꯨꯡꯉꯣ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯅꯥꯎꯔꯦꯝ ꯁꯤꯗꯁꯨ ꯅꯠꯇꯅ ꯌꯨꯝꯂꯦꯝꯕꯝ ꯏꯕꯨꯡꯉꯣ ꯃꯆꯥ ꯑꯗꯒꯤ ꯊꯥꯡꯖꯝ ꯏꯕꯣ ꯕꯤꯁꯛ ꯑꯩꯅ ꯄꯔꯦꯡ ꯁꯥꯅ ꯍꯥꯏꯊꯔꯛꯄꯅꯤ ꯑꯣꯖꯥꯅ ꯑꯗꯨ ꯂꯣꯏꯅꯃꯛ ꯃꯣꯏ ꯅꯩꯅꯔꯣ ꯑꯗꯨꯒ ꯌꯥꯝ ꯐꯔꯦ ꯅꯪ ꯇꯧꯏꯁꯦꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯁꯩꯔꯦꯡꯁꯤ ꯄꯥꯅꯅꯕ ꯃꯊꯪ ꯑꯣꯏꯅ ꯊꯧꯔꯥꯡ ꯇꯧꯖꯕꯅꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗꯁꯨ ꯑꯩꯍꯥꯛꯅ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯂꯥꯟꯊꯣꯛꯆꯒꯦ ꯍꯥꯏꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯕ ꯁꯦꯅꯤꯌꯔ ꯖꯨꯅꯤꯌꯔ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯩꯉꯣꯟꯗ ꯊꯣꯏꯗꯣꯛꯅ ꯃꯇꯝꯗꯨꯒ ꯆꯥꯟꯅꯕꯒꯤ ꯑꯣꯏꯅ ꯈꯟꯒꯠꯆꯕꯅꯤ ꯑꯗꯨ ꯇꯥꯕꯤꯔꯤꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛꯅ ꯀꯔꯤꯒꯨꯝꯕꯗ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯁꯤꯅ ꯐꯩ ꯁꯤꯅꯤꯅꯆꯤꯡꯕ ꯑꯗꯨꯝ ꯇꯥꯛꯄꯤꯔꯛꯎ ꯑꯩ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯅ ꯀꯕꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯇꯝꯃꯛꯄ ꯃꯇꯝꯗ ꯙ꯭ꯌꯥꯟ ꯇꯧꯔꯤꯕ ꯃꯨꯅꯤ ꯑꯃꯁꯨꯡ ꯂꯥꯏ ꯇꯣꯡꯂꯕ ꯃꯥꯏꯕꯤꯒꯨꯝꯕꯅꯤ ꯍꯥꯏ ꯃꯁꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯒꯤ ꯀꯕꯤꯗ ꯊꯦꯡꯅꯖꯕꯅꯤ ꯑꯗꯨꯒ ꯀꯕꯤꯒꯤ ꯊꯃꯣꯏꯗꯤ ꯁꯣꯔꯥꯔꯦꯟꯒꯤ ꯕ꯭ꯔꯖꯗꯒꯤꯁꯨ ꯍꯦꯟꯅ ꯀꯜꯂꯤ ꯑꯗꯨꯒ ꯂꯩꯅꯥꯗꯒꯤꯁꯨ ꯍꯦꯟꯅ ꯊꯣꯠꯂꯤ ꯊꯃꯣꯏꯁꯦ ꯌꯥꯝ ꯑꯦꯛꯁꯇ꯭रीम ꯑꯣꯏꯕ ꯌꯥꯝꯅ ꯀꯜꯂꯒꯁꯨ ꯌꯥꯝ ꯀꯟꯕ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯃꯥꯁꯇꯔ ꯇꯝꯖꯔꯛꯄꯁꯦ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯕ ꯕꯦꯆꯁꯤ ꯑꯣꯏꯔꯕꯅꯤꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯧꯗ꯭ꯔꯤꯉꯩꯗ JNUꯒꯤ 74ꯒꯤ ꯕꯦꯆꯅꯤ ꯏꯁꯥꯁꯦ ꯑꯗꯩꯗꯨꯗ ꯀꯔꯤ ꯂꯥꯏꯔꯤꯛ ꯇꯝꯃꯛꯀꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯂꯝꯒꯤ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯌꯥꯝꯅꯗꯤ ꯀꯥꯟꯅꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯊꯥꯀꯨꯔꯒꯤ ꯃꯥ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯐꯪꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯀꯩꯅꯣꯗꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯕꯤꯁ꯭ꯋꯀꯕꯤ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯊꯥꯀꯨꯔꯒꯤ ꯒꯤꯇꯥꯟꯖꯂꯤ ꯃꯛꯇꯗꯒꯤ ꯇꯝꯖꯔꯛꯇꯦ
ꯕꯤꯁꯔ ꯀꯣꯕꯤꯁꯤ ꯌꯥꯝꯅ ꯅꯩꯅꯖꯔꯛꯄ ꯑꯗꯣ ꯃꯥꯒꯤ ꯀꯕꯤꯇ ꯁꯛꯇꯤꯁꯦ ꯌꯥꯝ ꯋꯥꯡꯕ ꯑꯗꯨꯒ ꯃꯥꯅ ꯒꯤꯇꯥꯟꯖꯂꯤꯁꯦ ꯀꯩꯅꯣꯗ ꯐꯣꯔꯦꯟꯗ ꯃꯥꯅ ꯆꯠꯂꯒ ꯑꯋꯥ ꯃꯩꯁꯥꯛꯁꯤꯡꯁꯦ ꯃꯥꯒꯤ ꯇꯥꯔꯛꯄ ꯃꯌꯥꯝ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕꯁꯦ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤꯗꯨꯗ ꯃꯥꯅ ꯏꯈꯤꯕ ꯑꯗꯨ ꯋꯥꯔꯒ ꯀꯕꯤꯁꯤꯡꯁꯤꯒꯤ ꯇꯠꯇ ꯒ꯭ꯌꯥꯟꯁꯦ ꯏꯁꯣꯔꯅ ꯄꯤꯔꯛꯄ꯭ꯔꯥ ꯍꯥꯏꯅꯁꯨ ꯏꯅꯤꯡꯕꯒꯤ ꯒ꯭ꯌꯥꯟꯁꯦ ꯑꯗꯨꯃꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯊꯥꯀꯨꯔꯒꯤ ꯑꯗꯨꯒꯨꯝꯂꯕ ꯃꯥꯒꯤ ꯋꯥꯔꯦꯡ ꯃꯆꯤꯟ ꯃꯅꯥꯎ 15ꯒꯤ ꯃꯅꯨꯡꯗ 14 ꯁꯨꯕ ꯑꯉꯥꯡ ꯑꯣꯏꯈꯤꯕ ꯑꯗꯨꯒ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝ ꯊꯣꯛꯄ ꯏꯃꯨꯡ ꯑꯣꯏꯔꯒꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯅꯨꯡꯁꯤꯕ ꯐꯪꯗꯕ ꯃꯅꯥꯏꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯕ ꯑꯗꯨꯒ ꯀꯕꯤꯇ ꯁꯛꯇꯤꯁꯦ ꯃꯥꯒꯤ ꯏꯟꯕꯣꯔꯟꯗꯒꯤ ꯌꯥꯎꯔꯛꯄ ꯆꯍꯤ 8ꯇ ꯉꯥꯏꯔꯤꯉꯩꯗ ꯃꯥ ꯀꯕꯤꯇꯥ ꯏꯕ ꯍꯧꯈꯤꯕ ꯑꯇꯩꯒꯨꯝꯕꯁꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯗꯤ ꯃꯉꯣꯟꯗ ꯌꯥꯝꯅ ꯐꯖꯅ ꯏꯟꯁꯄꯥꯌꯔ ꯇꯧꯕꯤꯕ ꯑꯗꯣ ꯀꯕꯤꯒꯤ ꯒ꯭ꯌꯥꯟ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯅ ꯁꯨꯝꯅ ꯇꯥꯛꯄꯤꯔꯝꯃꯤ ꯀꯕꯤ ꯍꯥꯏꯕꯁꯤꯗꯤ ꯙ꯭ꯌꯥꯟ ꯇꯧꯔꯤꯕ ꯃꯨꯅꯤ ꯑꯃꯁꯨꯡ ꯂꯥꯏ ꯇꯣꯡꯂꯕ ꯃꯥꯏꯕꯤꯒꯨꯝꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯀꯕꯤꯇ ꯁꯛꯇꯤꯁꯦ ꯂꯥꯛꯄ ꯃꯇꯝꯁꯤꯗꯩꯁꯤꯗ ꯂꯥꯏ ꯇꯣꯡꯂꯕ ꯃꯥꯏꯕꯤꯅ ꯃꯔꯤ ꯂꯩꯅꯗꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯕ ꯑꯗꯨꯒ ꯙ꯭ꯌꯥꯟ ꯇꯧꯔꯤꯕ ꯃꯨꯅꯤꯅ ꯁꯪꯁꯥꯔꯁꯤꯗ ꯃꯃꯤꯠ ꯎꯏꯁꯜꯂꯀꯥꯟꯗ ꯐ꯭ꯌꯨꯆꯔꯒꯤ ꯊꯣꯛꯂꯛꯀꯗꯕ ꯄꯨꯝꯅꯃꯛ ꯍꯥꯏꯕ ꯉꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯀꯕꯤꯒꯤ ꯒꯨꯟꯁꯤ ꯂꯩ ꯄ꯭ꯔꯇꯤꯚꯥꯗꯨꯗ ꯀꯕꯤꯒꯤ ꯄꯤꯊꯣꯔꯛꯇ꯭ꯔꯒꯗꯤ ꯑꯩꯅ ꯐꯅ ꯏꯔꯨꯗꯅꯁꯨ ꯃꯗꯨ ꯑꯣꯏꯕ ꯉꯝꯗꯦ ꯑꯁꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯃꯩꯇꯩꯒꯤ ꯀꯕꯤꯁꯤꯡꯁꯦ ꯍꯧꯖꯤꯛꯀꯤ ꯁꯨꯃꯥꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯄꯨꯊꯣꯛꯄ ꯃꯇꯝꯗꯤ ꯑꯣꯏꯗ꯭ꯔꯤꯕ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯈꯣꯏꯅ ꯁꯪꯁꯀ꯭ꯔꯤꯠꯇꯒꯤ ꯕꯪꯒꯥꯂꯤꯗꯒꯤꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯂꯧꯖꯔꯛꯄ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯁꯤ ꯕꯪꯀꯤꯝ ꯆꯟꯗ꯭ꯔꯅꯒ ꯏꯕ ꯑꯗꯒꯤ ꯀ꯭ꯔꯤꯁꯅꯀꯥꯟꯇꯒꯤ ꯋꯤꯜ ꯀꯥꯏꯅ ꯃꯣꯏꯅ ꯏꯔꯝꯃꯤꯕ ꯑꯗꯒꯤ ꯒꯣꯕꯤꯟꯗꯂꯥꯜꯒ ꯍꯔꯤꯂꯥꯜꯒ ꯃꯆꯤꯟ ꯃꯅꯥꯎꯗ ꯃꯄꯥꯅ ꯇꯧꯔꯛꯄ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯐꯟ ꯆꯣꯡꯊꯣꯛꯑꯀꯥꯟꯗ ꯑꯗꯨꯝ ꯍꯦꯛꯇ ꯂꯩꯍꯟꯕ ꯂꯥꯏꯁꯨ ꯌꯦꯛꯇꯦ ꯀꯩꯝꯐꯥꯎ ꯌꯦꯛꯇꯦ ꯑꯗꯒꯤ ꯑꯃꯅ ꯀꯩꯅꯣꯁꯤꯅ ꯀꯥꯂꯤꯗꯥꯁꯁꯤꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯦꯘꯗꯨꯠꯁꯦ ꯍꯟꯗꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯕꯤ.ꯑꯦꯗ ꯇꯝꯃꯦ ꯑꯁ ꯃꯁꯤꯗ ꯐꯖꯕꯒꯁꯤ ꯈꯟꯗꯀꯥꯏ ꯕꯦꯗ ꯃꯥꯒꯤ ꯑꯦꯛꯖꯥꯝꯄꯜ ꯄꯤꯅꯩ ꯃꯇꯝꯗꯨꯗ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯥꯕꯨꯡ ꯃꯤꯅꯀꯦꯇꯟꯅꯁꯨ ꯃꯥꯒꯤ ꯅꯣꯡꯒꯨꯝ ꯂꯈꯣꯗ ꯍꯥꯏꯕ ꯁꯩꯔꯦꯡꯗꯨꯗ ꯌꯥꯝ ꯐꯖꯅ ꯍꯥꯏ ꯆꯥꯎꯕ ꯀꯃꯜ ꯑꯉꯥꯍꯜ ꯃꯈꯣꯏꯅ ꯂꯩꯈꯤꯗ꯭ꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯔꯕꯁꯦ ꯅꯣꯡꯒꯨꯝ ꯂꯈꯣꯗ ꯍꯥꯏꯗꯤ ꯅꯣꯏ ꯂꯩꯈꯤꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯗꯨꯅ ꯅꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯅꯆꯥ ꯅꯅꯥꯎ ꯃꯌꯥꯝꯁꯦ ꯅꯪꯅ ꯒꯥꯏꯗ ꯇꯧꯔꯝꯈꯣ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯑꯥꯠꯃꯥꯗꯨꯅ ꯂꯥꯛꯇꯅ ꯃꯤꯑꯣꯏꯕ ꯃꯄꯣꯛꯇ ꯄꯣꯛꯂꯛꯈꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯉꯁꯤꯒꯤ ꯁꯩꯔꯦꯡꯁꯦ ꯄꯥꯔꯝꯗꯥꯏꯒꯤ ꯃꯇꯝꯁꯤꯗ ꯑꯩꯅ ꯅꯤꯡꯁꯤꯡꯖꯗꯅ ꯂꯥꯟꯊꯣꯛꯆꯕꯅꯤ ꯑꯗꯨꯒ ꯅꯍꯥꯟꯃꯨꯛꯁꯨ ꯂꯤꯁꯅꯔ ꯑꯃꯅꯁꯨ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯒꯤ ꯋꯥꯍꯪ ꯈꯔ ꯊꯝꯕꯤꯔꯛꯏ ꯑꯗꯨꯁꯨ ꯑꯩꯍꯥꯛ ꯑꯗꯨꯝ ꯗꯤꯁꯀꯁꯟꯒꯤꯗ ꯑꯗꯨꯝ ꯅꯩꯅꯖꯔꯛꯀꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯃꯉꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯦ ꯁꯤꯒꯤ ꯃꯃꯥꯡꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯈꯔꯁꯨ ꯍꯥꯏꯖꯒꯦ ꯏꯕꯨꯡꯉꯣꯁꯤ ꯌꯥꯝꯅ ꯊꯧꯖꯥꯟ ꯍꯩꯖꯕ ꯇꯥꯔꯦꯀꯣ ꯏꯄ꯭ꯋꯥ ꯑꯃꯒꯨꯝꯅ ꯍꯦꯛ ꯅꯨꯡꯁꯤꯔꯦ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯃ ꯑꯣꯏꯔꯣ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯀꯩꯅꯣ ꯕꯥꯏꯑꯣꯗꯥꯇꯥ ꯈꯤꯇꯪ ꯑꯩꯅ ꯄꯥꯝꯖꯔꯦ ꯀꯥꯏꯅ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯕꯤꯔꯛꯄ ꯑꯗꯨꯅ ꯉꯁꯤꯒꯤꯁꯤ ꯊꯥꯒꯠꯄꯁꯤ ꯑꯩꯅ ꯑꯏꯕ ꯑꯗꯨꯒ ꯀꯕꯤ ꯍꯥꯏꯅ ꯍꯥꯏꯖꯔꯒꯦ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯅꯥꯎꯔꯦꯝꯗ ꯑꯩꯅ ꯊꯥꯒꯠꯆꯕꯁꯦ ꯐꯣꯡꯗꯣꯛꯆꯔꯤ ꯃꯔꯝꯗꯤ ꯑꯩꯅ ꯉꯁꯤ ꯄꯥꯕ ꯐꯪꯖꯔꯤꯁꯦ ꯏꯆꯥ ꯏꯕꯨꯡꯉꯣꯁꯤꯅ ꯏꯄ꯭ꯋꯥ ꯏꯕꯨꯡꯉꯣꯁꯤꯅ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯁꯩꯔꯦꯡꯁꯤꯃꯛꯇꯤ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯦꯂꯥꯡꯕꯝ ꯖꯣꯟꯁꯟꯒꯤ ꯐꯦꯁꯕꯨꯛꯇꯨꯗꯒꯤ ꯑꯩꯅ ꯁꯤꯟꯗꯣꯛꯆꯔꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯃꯔꯝꯗ ꯊꯥꯕꯤꯔꯛꯎꯅꯆꯤꯡꯕꯁꯦ ꯅꯍꯥꯟꯁꯨ ꯄꯥꯈ꯭ꯔꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩ ꯏꯁꯥꯃꯛꯁꯦ ꯀꯔꯝꯕꯅ ꯊꯥꯔꯛꯈ꯭ꯔꯦ ꯊꯥꯔꯛꯇ꯭ꯔꯤ ꯍꯥꯏꯕꯁꯤꯁꯨ ꯈꯤꯇꯪ ꯋꯥꯈꯟꯗ ꯅꯤꯡꯁꯤꯡꯕ ꯉꯝꯗꯕ ꯑꯃ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯟꯖꯟꯅ ꯍꯥꯏꯔꯝꯕꯁꯨ ꯌꯥꯏ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯔꯒꯦ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯑꯏꯕ ꯁꯩꯔꯥꯡꯕ ꯀꯕꯤ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯅꯥꯎꯔꯦꯝꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯅꯥꯎꯔꯦꯝ 1884 ꯁꯤꯡꯖꯃꯩ ꯃꯈꯥ ꯅꯥꯎꯔꯦꯝ ꯂꯩꯀꯥꯏꯗ ꯄꯣꯛꯈꯤ ꯅꯣꯡꯒꯥꯈ꯭ꯔꯕ ꯅꯥꯎꯔꯦꯝ ꯀꯦꯁꯣ ꯑꯃꯁꯨꯡ ꯁꯔꯥꯡꯊꯦꯝ ꯅꯤꯉꯣꯜ ꯁꯨꯕꯗꯅꯤ ꯑꯅꯤꯒꯤ 3 ꯁꯨꯕ ꯃꯆꯥꯅꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯧꯔꯛꯄ ꯏꯃꯨꯡ ꯅꯠꯇꯦ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯆꯔꯥ ꯑꯅꯤꯗꯪ ꯁꯣꯏꯗꯅꯕ ꯍꯣꯠꯅꯕꯗ ꯃꯆꯥꯁꯤꯡ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯕꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯂꯛꯇꯦ
ꯑꯄꯣꯛꯄ ꯀꯦꯁꯣ ꯈꯨꯠꯁꯨꯃꯟꯅ ꯏꯃꯨꯡ ꯄꯨꯕ ꯂꯝꯕꯤꯒꯤ ꯀꯣꯏꯂꯥꯁ ꯊꯥꯕ ꯂꯦꯕꯔ ꯑꯃꯅꯤ ꯃꯁꯥꯒꯤ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯟꯅ ꯂꯩꯈꯤꯗ꯭ꯔꯦ ꯑꯄꯣꯛꯄ ꯀꯦꯁꯣ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯅꯧꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯍꯧꯔꯕꯤ ꯃꯃꯥꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯉꯥ ꯌꯣꯟꯕ ꯐꯝꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯁꯦꯝꯅꯅꯕ ꯊꯧꯔꯥꯡ ꯂꯧꯔꯛꯈꯤ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯈꯪꯍꯧꯗꯅ ꯋꯥꯟꯊꯕꯒꯤ ꯑꯅꯥꯕ ꯂꯣꯏꯅꯗꯨꯅ ꯂꯥꯛꯏ ꯂꯥꯌꯦꯡꯂꯨꯔꯕ ꯗꯥꯛꯇꯔ ꯑꯌꯥꯝꯕꯅ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯗꯅꯕ ꯄꯥꯎꯇꯥꯛ ꯄꯤꯔꯛꯂꯒꯁꯨ ꯃꯍꯥꯛꯇꯤ ꯍꯦꯟꯅ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯈꯟꯒꯟꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤ ꯂꯩꯇ ꯂꯥꯏꯔ ꯑꯅꯥ ꯑꯌꯦꯛ ꯀꯌꯥꯅ ꯇꯠꯇꯅ ꯑꯣꯏꯍꯜꯂꯛꯄ ꯏꯃꯨꯡꯒꯤ ꯂꯩꯇꯥꯗꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯆꯩꯐꯨ ꯀꯌꯥꯗ ꯍꯦꯟꯅ ꯈꯟꯖꯤꯟꯈꯤꯕ ꯑꯃꯁꯨꯡ ꯁꯤꯔꯤꯌꯁ ꯑꯣꯏꯈꯤꯕꯁꯤꯅ ꯉꯁꯤꯗꯤ ꯃꯍꯥꯛ ꯑꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯁꯥꯒꯤ ꯑꯅꯥꯕ ꯀꯌꯥꯒ ꯃꯥꯌꯣꯛꯅꯔꯕꯁꯨ ꯃꯍꯥꯛꯅ ꯏꯕ ꯍꯥꯏꯕꯁꯤꯗꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯇꯁꯦꯡꯕꯗꯤ ꯑꯁꯤ ꯐꯃꯨꯡꯗꯒꯤ ꯀꯌꯥꯔꯛ ꯍꯧꯒꯠꯂꯛꯈ꯭ꯔꯕ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠꯀꯤ ꯄꯨꯟꯁꯤ ꯁꯤꯡꯅꯕ ꯈꯣꯡꯆꯠꯅꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯒ ꯁꯤꯡꯅꯅꯤꯡꯕꯒꯤ ꯊꯧꯅꯥꯁꯨ ꯀꯌꯥꯔꯛ ꯍꯧꯒꯠꯂꯛꯈ꯭ꯔꯕ꯭ꯔꯥ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠꯀꯤ ꯄꯨꯟꯁꯤ ꯁꯤꯡꯅꯕꯒꯤ ꯈꯣꯡꯆꯠꯅꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯒ ꯁꯤꯡꯅꯅꯤꯡꯕꯒꯤ ꯊꯧꯅꯥꯁꯨ ꯍꯦꯟꯒꯠꯂꯛꯏ ꯋꯥꯔꯤ ꯃꯆꯥ ꯏꯕ ꯑꯃ ꯑꯣꯏꯅ ꯁꯥꯐꯣꯡꯂꯛꯂꯒ ꯁꯩꯔꯦꯡꯂꯣꯝꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯈꯤ ꯃꯍꯥꯛꯅ ꯁꯩꯔꯦꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯝꯕ ꯄꯪꯊꯗꯨꯅ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔ ꯐꯥꯎꯕꯗ ꯑꯉꯥꯡꯁꯤꯡꯗ ꯍꯥꯏꯗꯨꯅ ꯁꯩꯔꯦꯡ ꯏꯍꯟꯈꯤ ꯁꯩꯔꯦꯡ ꯑꯗꯣ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯂꯛꯄꯗ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯦꯃꯤ ꯑꯦꯋꯥꯔꯗ ꯐꯪꯈꯤ ꯑꯣꯀ꯭ꯔꯝ ꯅꯤꯉꯣꯜ ꯉꯥꯟꯕꯤꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯍꯜꯒꯤ ꯃꯤꯡꯅ ꯌꯣꯏꯍꯦꯟꯕ ꯅꯥꯎꯔꯦꯝ ꯑꯃꯁꯨꯡ ꯑꯇꯣꯝꯕꯒꯤ ꯃꯤꯡꯅ ꯂꯝꯌꯥꯟꯕ ꯅꯥꯎꯔꯦꯝ ꯂꯩꯔꯦ ꯑꯅꯤꯃꯛ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯊꯥꯛꯇ ꯃꯍꯩ ꯇꯝꯂꯤ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯗꯜꯠ ꯏꯗꯨꯀꯦꯁꯟ ꯂꯣꯏꯁꯪꯗ ꯑꯥꯔꯇꯤꯁꯀꯤ ꯄꯣꯁꯇ ꯊꯕꯛ ꯇꯧꯔꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯒ ꯊꯦꯡꯈꯥꯡ ꯅꯥꯏꯅ ꯃꯥꯌꯣꯛꯅꯖꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯑꯃꯁꯨꯡ ꯁꯥꯍꯤꯇ꯭ꯌꯗ ꯄꯣꯁ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯣꯏꯁꯤꯟꯈꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯃꯆꯥꯗ ꯌꯦꯛꯂꯤꯕ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯒꯤ ꯁꯛꯇꯝ ꯅꯩꯅꯕ ꯍꯥꯏꯕ ꯇꯣꯄꯤꯛ ꯑꯁꯤ ꯔꯤꯁꯥꯔꯆ ꯇꯧꯔꯨꯔꯕ ꯃꯇꯨꯡꯗ ꯈꯪꯍꯧꯗꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯪꯊꯔꯛꯄꯗꯒꯤ ꯂꯣꯏꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯒ ꯁꯝꯅꯗꯨꯅ ꯁꯥꯍꯤꯇ꯭ꯌꯒꯤ ꯆꯦꯟ ꯆꯣꯡꯂꯛꯄ ꯑꯏꯕꯅꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭य ꯄꯔꯤꯁꯠ ꯏꯝꯐꯥꯜ ꯗꯤ ꯀꯜꯆꯔꯦꯜ ꯐꯣꯔꯝ ꯃꯅꯤꯄꯨꯔ ꯅꯍꯥꯔꯣꯜ ꯁꯥꯍꯤꯇ꯭य ꯄ꯭ꯔꯦꯃꯤ ꯁꯃꯤꯇꯤ ꯔꯥꯏꯇꯔꯁ ꯐꯣꯔꯝ ꯏꯝꯐꯥꯜꯒꯤ ꯂꯥꯏꯐ ꯃꯦꯝꯕꯔꯅꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯔꯤ ꯁꯣꯁꯥꯏꯇꯤ ꯏꯝꯐꯥꯜ ꯑꯃꯁꯨꯡ ꯑꯁꯩꯂꯨ ꯃꯅꯤꯄꯨꯔ ꯑꯅꯤꯒꯤ ꯐꯥꯎꯟꯗꯔ ꯃꯦꯝꯕꯔꯅꯤ ꯔꯥꯏꯇꯔꯁ ꯐꯣꯔꯝ ꯏꯝꯐꯥꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯤ ꯀꯜꯆꯔꯦꯜ ꯐꯣꯔꯝ ꯃꯅꯤꯄꯨꯔꯤ ꯆꯦꯐꯣꯡ ꯔꯤꯇꯨꯒꯤ ꯖꯣꯏꯟ ꯏꯗꯤꯇꯔ ꯑꯣꯏꯔꯝꯃꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯔꯤ ꯁꯣꯁꯥꯏꯇꯤ ꯏꯝꯐꯥꯜꯒꯤ ꯇꯥꯝ ꯑꯅꯤꯔꯛ ꯄ꯭ꯔꯁꯤꯗꯦꯟ ꯑꯃꯁꯨꯡ ꯂꯨꯞ ꯑꯁꯤꯒꯤ ꯆꯦꯐꯣꯡ ꯁꯥꯍꯤꯇ꯭ꯌ ꯂꯩꯆꯟꯒꯤ ꯏꯗꯤꯇꯔꯁꯨ ꯑꯣꯏꯔꯝꯃꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯊꯧꯔꯝ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯁꯩꯔꯦꯡ ꯂꯥꯟꯊꯣꯛꯄꯒ ꯂꯣꯏꯅꯅ ꯗꯨꯔꯗꯔꯁꯟ ꯀꯦꯟꯗ꯭ꯔ ꯏꯝꯐꯥꯜ ꯑꯃꯁꯨꯡ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯗ ꯁꯩꯔꯦꯡ ꯂꯥꯟꯊꯣꯛꯈ꯭ꯔꯦ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯦꯃꯤꯅ ꯁꯤꯟꯗꯨꯅ ꯚꯥꯔꯠꯀꯤ ꯁ꯭ꯇꯦꯠ ꯀꯌꯥꯗꯁꯨ ꯁꯩꯔꯦꯡ ꯂꯥꯟꯊꯣꯛꯂꯨꯔꯦ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯔꯤꯛ ꯆꯦꯐꯣꯡ ꯃꯦꯒꯥꯖꯤꯟ ꯅꯤꯡꯁꯤꯡ ꯆꯦꯐꯣꯡꯅꯆꯤꯡꯕ ꯀꯣꯚꯔ ꯗꯤꯖꯥꯏꯟ 100ꯒꯤ ꯃꯊꯛꯇ ꯇꯧꯈ꯭ꯔꯦ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠꯅ ꯍꯧꯖꯤꯛꯅ ꯐꯤꯛꯁꯟ ꯑꯦꯟ ꯄꯣꯏꯇ꯭ꯔꯤ ꯀ꯭ꯂꯕꯀꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯁꯨ ꯑꯣꯏꯔꯤ ꯂꯣꯏꯅꯅ ꯑꯦꯗꯜꯠ ꯏꯗꯨꯀꯦꯁꯟ ꯒꯣꯔꯃꯦꯟ ꯑꯦꯝꯄ꯭ꯂꯣꯌꯤ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤꯁꯨ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯊꯧ ꯄꯨꯔꯤ ꯅꯍꯥꯔꯣꯜ ꯌꯥꯏꯐꯀꯣꯜꯒꯤ ꯇꯥꯝ ꯑꯅꯤꯔꯛ ꯊꯪꯅꯅ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯝꯂꯕ ꯃꯇꯨꯡꯗ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯂꯩꯔꯤ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯏꯕ ꯄꯥꯝꯂꯛꯏ ꯍꯥꯏ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯒꯤ ꯃꯦꯒꯥꯖꯤꯟꯗ ꯃꯁꯥꯅ ꯏꯕ ꯋꯥꯔꯤ ꯁꯩꯔꯦꯡ ꯍꯥꯞꯂꯛꯏ ꯄꯣꯁ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯣꯏꯔꯕ 1963ꯗ ꯋꯥꯔꯤ ꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯑꯑꯣꯟꯕ इहान हाना फोंदुना इबगी लंबीदा चनिंग ताना खोंग थांग हौरखी हौजिक फावबदा वारी मचा लाइरिक अनि सैरेंग लाइरिक तरु फोंखरे फोंखरबा लाइरिक सिंगदी मखादा अवोनबा वारी मचा लिसिंग मचा मापन मरफुगा तरु सिबु हौनरिबा रा इमा सैरेंग लिसिंग मगा चमापन मौद्रा माथोय अमंबदसु अंगानबदसु वारी मचा लिसिंग मचा मापन मौद्रा निथोय खादोक अमगी सैरेंग लिसिंग मचा मापन मौद्रा मंगा लांथेंग नरिबा लामी सैरेंग लिसिंग अनि
sok lising ani turel nangdi saireng lising ani nipan punchina puri bamang saireng lising ani taraga taru nipan subada ising chaibi amasung lambi saireng lising ani sumna taramapat ikui dribada masigi mathakta anthology ahumsu edict tawduna puthokre kintarak labada lising masama pan mawdraum doi maitai mayekta puthokpa wari masagi ahanba anthology nupi gi konjel lising masama pan mawdramari manipura masung assam gi nupi saireng ibi singi saireng khomjinba ahum subada ngaukhai ngakpa lising ani ahum Manipur, Bengal, amasung Bangladesh ki kapi singna jana neta ira bot pu saitha duna iba saireng sing khomjinba hojik phawda national award amasung state award yauna award taret phangkre thoksom jogendra ningsing mana medal lising machama pan mawdra taru hado kamagi saireng da phongkre ningombam ongbi pramodini saitya mana lising ani sumna ahum lantheng nariba lami da phangkre Sahitya Academy Award lising ani mari lantheng nariba lami da phangkre Jamini Sundar Sanagi Medal lising ani tara da turel nangdi da phangkre Taen jam Jayanta Poetry Award da lising ani tara ni thoida turel nangdi da phangkre taruk subada Manipur State Award for Literature lising ani tara humdoi turel nangdi da phangkre wari bam maino Saireng mana lising ani tara taret punchina puri bamang da phangkre Birendrajit Naurem modern pan parade ki haibadi Nilkanta Samarendra Irabat na chingbadagi horaga Sri Biren Madhubir Ibo Bisak Ibomcha Bubon Sanna phawbagi tungda lakpa post modern kabi sing Memsobi Dilip Lanchenba Sarchan Raguna chingbagi manungda yaurokpa masagi top topa mafam ama kallaba kabini hiram kaya da ningba kai ningai oiraba kunai asibu yenglaga ningba kai bagi mohut nongmadi pharakhini haibagi achet pathajaba amasung asaga iroinana loinariba Birendrajit asa puba kabini asumna haijaningi amaromda laibakna tambabu singna duna chatlaga punchigi achumba amasung phajaba thijariba kabi amasuni maraibak maramdang Manipur bu mahana karamna nungsijaba haukraba wari kaya mamal leina lawjaba lamdam sida hingminnariba yelhomi singi mari kaya da nungsiba amasung lamdam sigi miyamda kari hainingba haibado kabi sigi mamangda lanthokjakraba ima nangi haidana saireng asida mayek sengna uli ima nangi saireng ase aihangnasu imagi numita masa ibungo kabi Birendrajit Singhana ibasi lanthokjakhre asigi mathangda aihangna hoji saireng asi bajarage sakani nongmadi nacha singna kumja chamago kunmapan haukhare nakhoi kathoklaba iriktana irambado nungsiraba isai ama imagi senglaba matamba isai duni nakhoina sakhanningliba aikhoina di sakli sinpha puraduna machu ahumna iba isai ama nakhoiga nongmata sakhang nakhidaba thawal khongjom mayangkhong laimaton makhoina iramba isaigi parengsing sakke honari sur panduna kayarak pangal mapung phadriba nokjariba kayana adubu ngamdre konjel thongna sakpadi loisinba naidabana sana konungi phambanlan maraibak-dagi phambana lumna loriba singi loisinba ngamdabana luchingba oiningbagi lan mirakta umang wamangda imabu thiriba singi napalgi mairi yengthinabagi sambal kalaknabagi kuchuthang kaya naidum lamangnari mangal phangna kangaunari mangkhrabarane manaba pantu phaidabungi minamba kongai pina chotkhiba inapi punchinni kaukhiba amuba samlang itana ngangkhiba khongjom turel mutpa naidraba poloibagi maifam hanjan uduna laklaba
ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯍꯩꯅꯈꯔꯦ ꯈꯥꯡꯕꯁꯨ ꯉꯥꯏꯕꯁꯨ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯀꯌꯥ ꯇꯨꯝꯗꯨꯅ ꯑꯁꯨꯝ ꯂꯩꯕ ꯌꯥꯒꯗ꯭ꯔꯥ ꯍꯧꯅ ꯁꯥꯅꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯅꯣꯡꯃ ꯆꯦꯟꯊꯔꯤ ꯆꯤꯡꯖꯨꯝ ꯂꯥꯏꯖꯅ ꯇꯝꯄꯥꯛ ꯇꯝꯅ ꯄꯥꯏꯔꯤ ꯇꯝꯒꯤ ꯂꯩꯆꯤꯟꯅ ꯆꯤꯡꯗꯣꯜ ꯌꯧꯅꯅꯕ ꯊꯤꯔꯛꯈꯤꯅꯤ ꯅꯣꯡꯃꯗꯤ ꯏꯁꯩꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯈꯪꯂꯛꯈꯤꯅꯤ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯩꯄꯥꯛ ꯁꯛꯂꯛꯈꯤꯅꯤ ꯑꯄꯨꯟꯕꯒꯤ ꯈꯣꯟꯖꯦꯜꯗ ꯆꯨꯝꯊꯥꯡꯒꯤ ꯊꯥꯀꯟ ꯈꯟꯒꯠꯇꯨꯅ ꯑꯃꯠꯇ ꯑꯣꯏꯔꯕ ꯅꯆꯥꯁꯤꯡꯅ ꯂꯣꯏꯖꯔꯦ ꯁꯩꯔꯦꯡ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯩ ꯌꯥꯝꯅ ꯐꯖꯕ ꯁꯩꯔꯦꯡꯅꯤ ꯏꯃꯥꯅ ꯁꯩꯔꯦꯡꯁꯤꯗ ꯄꯥꯕꯤꯕ ꯀꯥꯟꯗ ꯏꯃꯥꯗ ꯀꯔꯤ ꯐꯥꯎꯕꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯅꯕ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯩ ꯑꯁꯨꯝꯅ ꯊꯝꯖꯒꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤ ꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯅꯤꯡꯁꯤꯡꯕꯤꯒꯅꯤ ꯑꯩꯈꯣꯏꯁꯦ ꯅꯤꯡꯈꯥ ꯇꯝꯅ ꯂꯩꯖꯔꯝꯕ ꯃꯔꯣꯝꯗꯣꯝ ꯂꯩꯖꯔꯝꯕ ꯂꯩꯄꯥꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯁꯩꯁꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯏꯁꯩ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯛꯄ ꯉꯝꯗꯕ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯐꯤꯔꯥꯟ ꯂꯩꯖꯕ ꯑꯗꯨꯒꯤ ꯐꯤꯔꯥꯟꯗꯨꯗ ꯑꯩꯈꯣꯏꯅ ꯊꯦꯠꯄ ꯉꯝꯗꯕ ꯁꯤꯒꯨꯝꯕꯁꯤꯗ ꯀꯕꯤꯅ ꯊꯃꯣꯏꯅꯨꯡꯗ ꯄꯨꯝꯅꯃꯛꯀꯤ ꯋꯥꯈꯟꯗ ꯐꯥꯎꯔꯤꯕ ꯌꯥꯗꯤ ꯌꯥꯗꯕ ꯉꯝꯗꯤ ꯉꯝꯗꯕ ꯃꯁꯦ ꯀꯕꯤꯅ ꯐꯥꯎꯔꯤꯕꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯐꯥꯎꯔꯤꯕ ꯊꯃꯣꯏꯗꯨꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯅ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯖꯔꯕꯗ ꯊꯪꯒꯥꯜ ꯄꯥꯎꯅꯥ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯃꯣꯏ ꯀꯩꯗꯧꯔꯒ ꯂꯩꯈꯤꯗꯦ ꯐꯥꯔꯁꯤ ꯇꯧꯕꯤꯔꯤꯕꯅꯤ ꯕ꯭ꯔꯤꯇꯤꯁꯅ ꯑꯗꯨꯒ ꯀꯩꯅꯣꯗꯤ ꯄꯥꯎꯅꯥꯗꯤ ꯑꯔꯣꯏꯕ ꯂꯥꯟꯗꯨꯗ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯀꯩꯅꯣ ꯇꯧꯗꯗꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯅꯣꯡꯃꯩ ꯃꯔꯛꯇꯅꯤ ꯃꯥꯅ ꯑꯩ ꯏꯔꯩꯕꯥꯛꯁꯤꯕꯨ ꯃꯤꯅꯥꯏ ꯑꯩꯒꯤ ꯏꯁꯥꯁꯦ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯤꯅꯥꯏ ꯌꯣꯜꯍꯤꯡ ꯑꯣꯏꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯁꯤꯗ ꯑꯩ ꯊꯋꯥꯏ ꯊꯥꯒꯦꯅ ꯃꯁꯥꯁꯤꯅ ꯈꯣꯡꯖꯣꯝꯒꯤ ꯑꯗꯨꯒꯨꯝꯕ ꯂꯥꯟꯐꯝꯁꯤꯗ ꯃꯥ ꯃꯥꯏꯔꯣꯡ ꯌꯥꯗꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯅꯣꯡꯃꯩ ꯃꯅꯨꯡꯗ ꯃꯥ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯗꯨꯒ ꯑꯃꯨꯛ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯃꯗꯤ ꯏꯄꯨ ꯊꯪꯒꯥꯜ ꯐꯩꯖꯥꯕꯨꯡꯗ ꯐꯥꯔꯁꯤ ꯇꯧꯔꯒ ꯍꯥꯠꯈꯤꯕ ꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯐꯅ ꯑꯩꯈꯣꯏꯒꯤ ꯅꯝꯗꯅ ꯐꯥꯔꯁꯤ ꯇꯧꯕꯤꯈꯤꯕꯗꯣ ꯑꯗꯨꯒꯤ ꯇꯦꯡꯊꯥꯕ ꯊꯃꯣꯏꯗ ꯇꯦꯡꯊꯥꯖꯕ ꯑꯗꯨꯒ ꯇꯦꯡꯊꯥꯕꯗꯨꯅꯁꯨ ꯅꯠꯇꯅ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯌꯨꯅꯤꯇꯤ ꯂꯩꯔꯛꯇꯅ ꯃꯩꯇꯩ ꯃꯆꯥ ꯃꯩꯇ꯭ꯔꯕꯥꯛꯇ ꯂꯩꯕ ꯃꯩꯇꯩ ꯃꯆꯥꯒꯤ ꯃꯩꯇꯩꯗꯕꯨ ꯅꯠꯇꯦ ꯆꯤꯡ ꯇꯝ ꯑꯗꯒꯤ ꯅꯥꯒꯥ ꯀꯨꯀꯤ ꯑꯗꯨꯒ ꯃꯨꯁꯂꯤꯝ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯂꯪꯂꯥꯅ ꯂꯦꯡꯂꯛꯂꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯕ ꯉꯁꯤ ꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯁꯛꯄ ꯐꯪꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯅ ꯅꯤꯡꯇꯝꯅ ꯍꯤꯡꯖꯕ ꯉꯝꯗ꯭ꯔꯤꯁꯦ ꯍꯤꯡꯕ ꯉꯝꯃꯛꯈꯤꯅꯤ ꯍꯥꯏꯕꯁꯦ ꯀꯕꯤꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯁꯩꯔꯦꯡꯁꯤꯗ ꯑꯩꯅ ꯐꯣꯡꯗꯣꯛꯏ ꯍꯥꯏꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯏꯃꯥꯅ ꯋꯥꯍꯟꯊꯣꯛ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯕꯒꯤ ꯑꯗꯨꯒ ꯑꯩꯅ ꯌꯦꯡꯈꯠꯆꯕꯗ ꯑꯩ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯖꯒꯦ ꯃꯁꯤꯒꯤ ꯄꯣꯏꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯕꯤ ꯑꯏꯕꯒꯤ ꯐꯦꯁꯕꯨꯛꯇ ꯑꯩꯅ ꯑꯃꯨꯛ ꯊꯤꯖꯔꯒ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯂꯤ ꯁꯀ꯭ꯔꯤꯞꯇꯗꯤ ꯑꯣꯏꯔꯦ ꯁꯦꯌꯔ ꯇꯧꯔꯒ ꯂꯩꯔꯦ ꯑꯩ ꯑꯃꯇꯪ ꯄꯨꯈꯠꯆꯔꯛꯀꯦ ꯑꯁꯤ ꯃꯌꯥꯝꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯏꯃꯥꯅ ꯄꯥꯕꯤꯈꯤꯕꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯁ꯭ꯄꯦꯁꯂꯤ ꯑꯩꯈꯣꯏꯒꯤ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟꯗ ꯁꯣꯏꯗꯅ ꯌꯦꯡꯈꯠꯄꯤꯔꯒ ꯄꯥꯔꯒ ꯏꯁꯥꯅ ꯄꯥꯔꯒ ꯑꯃꯨꯛ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯍꯥꯞꯀꯠꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯩ ꯄꯤꯛꯆꯔ ꯈꯔ ꯄꯨꯈꯠꯆꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯌꯥꯝꯅ ꯐꯖꯅ ꯏꯃꯥꯅ ꯂꯥꯟꯊꯣꯛꯄꯤꯈꯤꯕ ꯄꯥꯕꯤꯈꯤꯕ ꯑꯏꯕ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯃꯉꯥꯡꯅ ꯏꯕꯤꯕ ꯁꯛꯀꯅꯤ ꯅꯣꯡꯃꯗꯤ ꯅꯆꯥꯁꯤꯡꯅ ꯍꯥꯏꯅ ꯉꯁꯤꯒꯤ ꯕꯨꯛ ꯀ꯭ꯂꯕꯀꯤ ꯁꯤꯗ ꯂꯧꯈꯠꯆꯕ ꯄꯣꯏꯝ ꯑꯁꯤ
ꯑꯏꯕꯒꯤ ꯐꯣꯇꯣꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯏꯃꯥꯅ ꯄꯟꯕꯤꯈꯤꯕ ꯑꯦꯋꯥꯔꯗ ꯐꯪꯈꯤꯕ ꯔꯤꯀꯛꯅꯤꯁꯟ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯐꯣꯇꯣ ꯈꯔꯁꯨ ꯁꯦꯌꯔ ꯇꯧꯖꯔꯤ ꯁꯩꯔꯦꯡ ꯑꯁꯤ ꯁꯣꯏꯗꯅ ꯌꯦꯡꯈꯠꯄꯤꯔꯒ ꯑꯃꯨꯛ ꯄꯥꯕꯤꯔꯒ ꯀꯔꯤ ꯋꯥꯈꯜ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯁꯦꯌꯔ ꯇꯧꯕꯤꯔꯛꯎ ꯑꯗꯒꯤ ꯁꯤꯅ ꯏꯃꯥꯅ ꯏꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕꯒꯤ ꯎꯠꯆꯕꯅꯤ ꯑꯗꯒꯤ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯉꯁꯥꯏ ꯏꯃꯥꯅ ꯁꯩꯔꯦꯡꯁꯤ ꯄꯥꯕꯤꯕꯇ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯑꯏꯕꯒꯤ ꯃꯔꯝꯗ ꯁꯦꯌꯔ ꯇꯧꯕꯤꯕꯁꯦ ꯁꯤꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯏꯕ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯥꯒꯤ ꯋꯥꯈꯜꯁꯤ ꯃꯥꯒꯤ ꯀ꯭ꯔꯤꯌꯦꯇꯤꯚꯤꯇꯤꯁꯦ ꯃꯥꯒꯤ ꯂꯥꯏꯐ ꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯅ ꯁꯣꯏꯗꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯝ ꯈꯟꯖꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯑꯃ ꯅꯩꯅꯕ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯑꯣꯏꯔꯣ ꯅꯣꯚꯦꯜ ꯑꯣꯏꯔꯣ ꯕꯨꯛ ꯑꯃ ꯅꯩꯅꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯏꯕꯒꯤ ꯃꯔꯝꯁꯦ ꯈꯪꯅꯤꯡꯕ ꯄꯣꯛꯄꯗ ꯉꯁꯤ ꯏꯃꯥꯅ ꯌꯥꯝꯅ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯏꯃꯥ ꯅꯪꯒꯤ ꯑꯩꯁꯦ ꯑꯩꯈꯣꯏꯅ ꯑꯅꯤꯔꯛ ꯄꯥꯈ꯭ꯔꯕꯅꯦ ꯐꯖꯃꯟꯈꯤꯗꯅ ꯃꯗꯔꯁ ꯗꯦꯒꯤ ꯑꯍꯥꯟꯕꯗ ꯏꯃꯥꯅ ꯄꯥꯕꯤꯔꯦ ꯑꯗꯒꯤ ꯑꯃꯨꯛꯀꯁꯨ ꯄꯥꯅꯤꯡꯗꯅ ꯑꯩꯈꯣꯏꯅ ꯇꯥꯅꯤꯡꯗꯅ ꯁꯦꯀꯦꯟ ꯇꯥꯏꯝꯁꯨ ꯑꯃꯨꯛ ꯂꯥꯟꯊꯣꯛꯆꯈꯤ ꯁꯣꯏꯗꯅ ꯌꯦꯡꯈꯠꯄꯤꯌꯣ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗ ꯑꯗꯨꯒ ꯉꯁꯤ ꯏꯃꯥꯅ ꯃꯇꯝꯗꯨꯗꯗꯤ ꯑꯩꯅ ꯑꯏꯕꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯗꯕꯗꯨ ꯉꯁꯤ ꯏꯃꯥꯅ ꯄꯟꯕꯤꯗꯅ ꯈꯪꯕ ꯉꯝꯃꯦ ꯃꯁꯤꯗ ꯑꯩꯅ ꯏꯖꯍꯧꯕꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯁꯦ ꯉꯁꯥꯏꯒꯤ ꯑꯏꯕꯒꯤ ꯉꯁꯥꯏ ꯄꯟꯕꯤꯈꯤꯕ ꯑꯏꯕꯒꯤ ꯕꯕꯥ ꯉꯟꯅ ꯂꯩꯈꯤꯗꯕ ꯑꯗꯒꯤ ꯏꯃꯥꯅ ꯌꯥꯝꯅ ꯑꯗꯨꯝ ꯋꯥꯅ ꯌꯣꯛꯄꯤꯔꯛꯄ ꯉꯥ ꯌꯣꯜꯂꯒ ꯑꯗꯨꯒ ꯉꯥ ꯌꯣꯟꯕꯒꯤ ꯄꯜꯂꯛꯄꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯏꯃꯥ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯑꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯏꯃꯥꯁꯤꯁꯨ ꯉꯥ ꯌꯣꯜꯂꯤ ꯍꯥꯏꯅ ꯇꯥꯖꯩ ꯑꯣꯏꯅꯥꯝꯗ ꯂꯩꯔꯒ ꯌꯣꯟꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯁꯦ ꯅꯤꯡꯁꯤꯡꯉꯒ ꯍꯧꯔꯛꯐꯝꯒꯤ ꯁꯤꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯌꯥꯝ ꯗꯤꯞ ꯊꯤꯡꯀꯤꯡ ꯇꯧꯔꯒ ꯃꯥꯒꯤ ꯁꯇ꯭ꯔꯒꯜ ꯃꯌꯥꯝꯁꯤꯅ ꯁꯇ꯭ꯔꯒꯜꯅꯤ ꯈꯟꯗꯅ ꯍꯣꯞ ꯑꯃ ꯌꯥꯎꯔꯒ ꯍꯤꯡꯕ ꯍꯣꯞ ꯑꯃ ꯌꯥꯎꯔꯒ ꯑꯩꯗꯤ ꯑꯥꯁꯥ ꯄꯨꯕ ꯀꯕꯤ ꯍꯥꯏꯅ ꯏꯃꯥꯅ ꯍꯥꯏꯕꯤꯕꯗꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯏꯁꯄꯦꯁꯂꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯃꯛꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯪ ꯖꯦꯅꯦꯔꯦꯁꯟꯗ ꯑꯩꯈꯣꯏꯅ ꯍꯤꯡꯕ ꯀꯥꯟꯗ ꯋꯥꯠ ꯑꯦꯚꯔ ꯕꯤ ꯗ ꯁꯤꯆꯨꯋꯦꯁꯟ ꯑꯩꯈꯣꯏꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯌꯥꯝꯅ ꯁꯇ꯭ꯔꯒꯂꯤꯡ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯌꯥꯝꯅ ꯍꯣꯞꯐꯨꯜ ꯑꯣꯏꯅ ꯍꯤꯡꯕꯁꯦ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯔꯥꯏꯇꯔꯁꯤꯒꯤ ꯂꯥꯏꯐ ꯑꯗꯨꯒ ꯃꯥꯒꯤ ꯏꯊꯣꯔꯛꯂꯤꯕ ꯄꯣꯠ ꯑꯗꯒꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯃꯁꯤꯗ ꯎꯠꯂꯤ ꯍꯥꯏꯅ ꯑꯩꯅ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯗꯒꯤ ꯏꯃꯥꯅ ꯉꯁꯥꯏꯒꯤ ꯋꯥꯔꯛꯇ ꯄꯥꯕꯤꯈꯤꯕꯗ ꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯏꯃꯥ ꯍꯥꯏꯅ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯑꯃ ꯏꯈꯤ ꯍꯥꯏꯅ ꯁꯦꯌꯔ ꯇꯧꯕꯤꯕꯗꯨ ꯍꯦꯛ ꯇꯥꯕꯗ ꯌꯥꯝꯅ ꯄꯥꯅꯤꯡꯕ ꯄꯣꯛꯏ ꯑꯗꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯄꯥꯅꯤꯡꯕ ꯄꯣꯛꯏ ꯑꯗꯒꯤ ꯉꯝꯈꯩ ꯉꯥꯛꯄꯒꯤ ꯁꯤꯔꯤꯁꯇꯨꯁꯨ ꯌꯥꯝꯅ ꯄꯥꯅꯤꯡꯕ ꯄꯣꯛꯏ ꯃꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔꯁꯤꯡꯗꯒꯤ ꯀꯃꯦꯟꯁꯨ ꯂꯧꯈꯠꯆꯒꯦ ꯑꯗꯨꯒ ꯏꯃꯥꯒꯤ ꯑꯦꯅꯤ ꯑꯦꯗꯤꯁꯅꯦꯜ ꯀꯃꯦꯟ ꯂꯩꯔꯒꯁꯨ ꯁꯦꯌꯔ ꯇꯧꯕꯤ ꯑꯩꯅ ꯑꯍꯥꯟꯕꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯃꯥꯒꯤ ꯀꯩꯅꯣ ꯑꯃ ꯐꯔꯛꯄꯝ ꯆꯥꯎꯕꯅ ꯃꯥꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯁꯤꯒꯤ ꯁꯩꯔꯦꯡꯁꯤꯒꯤ ꯉꯁꯤꯒꯤꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯕꯤꯁꯤꯡꯁꯤꯅ ꯍꯥꯏꯔꯝꯕꯁꯦ ꯂꯥꯏꯅ ꯍꯥꯏꯕ ꯙ꯭ꯌꯥꯟ ꯇꯧꯔꯤꯕ ꯃꯨꯅꯤ ꯍꯥꯏꯗꯤ ꯃꯨꯅꯤꯁꯦ ꯑꯩꯈꯣꯏꯅ ꯑꯣꯏꯕ ꯉꯝꯄꯣꯠꯇꯦ
lai tung laba mai bi di mai bi sajana ba du nate lai tung ma mai bi si lai ba adu lai si always time tung de hari ba aduna mana ta tung pa matam si ngang ko du di achung manga ta ngang ba isor ga ma ga thengna ba matam do aduga mai bi na anytime paisa hun ba aduga moi psychology di khara yam changi aduga lai tung ma matam da di moi psychology am ta chang de moi haini haini ba do hai aduga kabi ga chang dam na ba aduda mana hujiki angang sina angang dugi maming do haidraga so aina dum haijarage laira rabi ironi khangda bana haibani maitai kabi lakini se kari gi noina ha laira rabi ironi na khoina akhoi gi poche sum handana yengba hana so aina panja khare aduga akhoi gi lon chu laire na khanja ba akhoi lon yamina khule ba akhoi na manghanja bani ngasi bebhar achuronda akhoi na tawri se for example ai khujama sam tang pijage ko mi do akhoi baba do laikhidre haiba siga akhoi baba sigre siga kana taba nungai bige ba adudi lon che laikhidre haiba ma nonga khre haiba ma aduga kano lai gi khuya tan khre haiba ma lon phajaba ngak tane ba leirami se adu hujiki naha angang singchina lon gi si moina interest leitar banara kaino wa singang bada haiba tane ko ngasidi mi leitaba aidi karigumba akhoi ngasi pandemic sina mi leitaba de da ahum mama leitre haiba wase ahum sure ne leitaba se haiba chi di pungning da nuaitra ne aduga ne mari sire ye manga sire ya hadi akhoi se sanga gi maron thokta jiba ga su haiphen manadra aduna akhoi lon se yam ina khulle ba phara kon taw bana hairam se akhoi ngang se haiba ne ba aduga akhoi gi lon se ngang draga di haitre ba hujiki education system sina su akhoi gi lon si da su yamna controversy oina chatpasina generation khudingi lon se su mangdharaktana kaino to akhoi gi mingau thago adagi akhoi gi yek salai akhoi gi leiba se aduga akhoi gi nat chi akhoi hong banai ko hong draga di akhoi chaw khaloi doine ba ngasi bu thaina gi mai bana layeng ba mai bana layeng aganda laitrini doctor na layeng aga so dum laite taw dum sung ngasi di yam thuna ngasi pandemic oi ba mayam ama phan ba ga mi se ngasi gi sina no boy bagi akhoi na struggle do wari ni mi semina nangine ba aduga ngachagi lon lomda lakjara kanda lon chidi kitang phajana ngang ba chine ba mayam tana ningi se aduga lon hautaba hai jikangi angang sing mali makondo thum hau bidre da kaina haibse kai nui da lon do yam taning da ba lon do nganga aga di handa kari haigani haiba sisu angang he khangda ba adagi kano moi masen ngangna ba ya ba lon kaina phungdoi se aduna akhoina ngang bidrabanina khapun chawbna magi maitai ka bi sida laira re bi ironi khangdabana haibani maitai ka bi lakhine ai ba mayam thana thokla aga sumaina lon gi bu oirom nungda phumi puna makse phongdu pangam bagi lon che ekoi gi leiba yamatik chan lei akoi gi lon che atopa lon ge yengna ba da chu aina sum thiga chabada thengnarakpada ekoi gi lon che yam ina khuli haina thamjage aduni laira re bi ironi khangdabana haibani di akoina english amu hengang chan adagi akhoi phajagraba maming singdo hek tok thok tana kano cinema gi ama ururaga su film sa gi mami ururaga so he panjan sumai sum tawdana ulta sum chat badagi di akhoi gi se leiron nung da sum kano phunjan gi dana lon se laira bani akhoi lon yam ina khuli hai ba se aina asagi bungo manai be mana hangbi gi bado ai sumai thamje yamna nungai imana masi pukhatpirapa anda imana share tawbibada ai gi mot kitang thamjage akoina loan se lai raraba loan natte habisidi akoi doina makna yaninga ba pot ngaktani ko aduga akoina daily ngasai gi imana haiba example do yam phajaba wane hujikta akoina mi pandemic ta laikhidabasi sire adagi natragan adu tawre habisida kitang light oiba aduga asmadu laikhidre haraga dilumba masi yamna phajai habise ai yajaningi aduga akoina mi amana mana sire kaina haina haira ise akoina khangdabanani akoina seasonan ba si udabanani haina thamjage habidi akoina mi se manipurda leiraba misu natraga mapanda akoi gumba mapanda chakhraba class 10 bhautane aina manipurda leijara ise aduga
ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯕꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁ ꯃꯤꯗꯤꯌꯝꯒꯨꯝꯕꯗ ꯇꯝꯃꯛꯑꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯍꯣꯁ ꯇꯧꯕꯗ ꯑꯩꯒꯤ ꯃꯩꯇꯩꯂꯣꯟꯁꯤ ꯌꯥꯝꯅ ꯐꯖꯕ ꯑꯣꯏꯗꯦ ꯍꯥꯏꯅ ꯑꯗꯨꯝ ꯀꯃꯦꯟ ꯂꯥꯛꯇꯕ ꯅꯠꯇꯦ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯏꯁꯥꯅꯁꯨ ꯑꯗꯨꯝ ꯈꯪꯖꯩ ꯑꯩꯒꯤ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩꯂꯣꯟꯒꯤ ꯒ꯭ꯔꯥꯐꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯍꯥꯏ ꯑꯣꯏꯕ ꯅꯠꯇꯦ ꯃꯁꯤ ꯀꯔꯤꯒꯤ ꯑꯣꯏꯗ꯭ꯔꯤꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯈꯪꯗꯕꯅꯅꯦꯕ ꯑꯗꯣ ꯃꯁꯤ ꯀꯃꯥꯏꯅ ꯈꯪꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯤꯕ ꯅꯠꯇ꯭ꯔꯒꯅ ꯃꯤꯉꯣꯟꯗ ꯍꯧꯖꯤꯛꯀꯤ ꯏꯃꯥꯅ ꯆꯨꯝꯊꯣꯛꯄꯤꯔꯤꯗꯣ ꯉꯁꯤ ꯌꯦꯡꯕꯤꯕ ꯄꯨꯝꯅꯃꯛꯅꯅꯦ ꯃꯊꯪꯗ ꯀꯅꯥꯅꯣꯃ ꯂꯩꯈꯤꯗꯕꯗ ꯁꯣꯏꯗꯅ ꯉꯁꯤ ꯌꯦꯡꯕꯤꯕ ꯄꯨꯝꯅꯃꯛꯅ ꯑꯗꯨ ꯁꯤꯍꯧꯔꯦꯅ ꯁꯨꯡꯍꯥꯏ ꯍꯥꯏꯔꯔꯣꯏꯗꯕꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯁꯨꯃꯥꯏꯅ ꯏꯃꯥꯅ ꯇꯥꯛꯄꯤꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯟꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯗ꯭ꯔꯦꯅ ꯍꯥꯏꯕꯒꯤ ꯋꯥꯔꯗꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯉꯒ ꯂꯩꯒꯅꯦꯕ ꯑꯗꯨꯅ ꯌꯥꯝꯅ ꯐꯖꯕ ꯄꯣꯏꯟꯠꯅꯤ ꯃꯥꯅ ꯄꯨꯈꯠꯂꯛꯏꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯕꯦꯕꯥꯔ ꯂꯣꯟꯁꯦ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕꯁꯦ ꯃꯄꯥꯟꯗ ꯑꯩꯗꯤ ꯀ꯭ꯂꯥꯁ 10ꯗꯒꯤ ꯄꯨꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯒ ꯃꯤ ꯃꯌꯥꯝ ꯀ꯭ꯂꯥꯁ 10ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯈ꯭ꯔꯕ ꯃꯤꯁꯨ ꯌꯥꯝꯅ ꯌꯥꯎꯈ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯅꯕꯒꯤ ꯀꯩꯅꯣꯁꯤꯗ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯑꯗꯨꯝ ꯃꯥꯒꯤ ꯀꯣꯔꯄꯣꯔꯦꯠ ꯋꯥꯔꯜꯗ ꯊꯕꯛ ꯐꯪꯅꯕ ꯈꯣꯠꯅꯕ ꯑꯗꯨ ꯆꯠꯂꯕꯅꯤꯅ ꯇꯧꯔꯦ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯒꯤ ꯑꯃꯅ ꯉꯁꯥꯏꯒꯤ ꯃꯤꯡꯒꯧꯁꯤꯗ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯃꯆꯥ ꯑꯃꯇꯪꯒ ꯍꯥꯞꯆꯍꯧꯒꯦ ꯃꯤꯡꯒꯧꯁꯤꯗ ꯑꯃꯨꯛ ꯏꯃꯥ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯅ ꯑꯃꯨꯛ ꯃꯤꯡꯁꯦ ꯀꯧꯔꯒꯗꯤ ꯎꯁꯤꯠꯇꯕꯅꯦꯅ ꯑꯃꯨꯛ ꯂꯧꯅꯕꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯤꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯣꯔꯄꯣꯔꯦꯠ ꯋꯥꯔꯜꯁꯤꯗꯅ ꯃꯤꯡꯁꯦ ꯀꯧꯕꯁꯤꯅ ꯑꯃꯨꯛ ꯆꯠꯅꯕ ꯑꯗꯨꯒ ꯀꯅꯥꯅꯣꯝꯗ ꯑꯩꯈꯣꯏꯅ ꯑꯟꯇꯤ ꯑꯪꯀꯜ ꯀꯥꯏꯅ ꯁ꯭ꯋꯥꯏꯗ ꯀꯧꯔꯗꯤ ꯃꯃꯤꯠꯇ ꯌꯦꯡꯈꯠꯂꯒ ꯑꯥꯏ ꯑꯦꯝ ꯅꯣꯠ ꯌꯣꯔ ꯑꯟꯠ ꯑꯥꯏ ꯑꯦꯝ ꯅꯣꯠ ꯌꯣꯔ ꯑꯪꯀꯜ ꯂꯩꯅ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯀꯜꯆꯔꯦꯜ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯂꯩꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯃꯌꯥꯝꯁꯤ ꯃꯄꯥꯟꯗ ꯆꯠꯂꯒ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯗꯨꯒꯤ ꯈꯔ ꯀꯟꯐ꯭ꯌꯨꯖꯟ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅꯁꯨ ꯑꯉꯥꯡ ꯑꯃꯅ ꯃꯤꯡ ꯀꯧꯕ ꯈꯣꯠꯄꯗ ꯁꯣꯏꯔꯒꯗꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯣꯁ ꯇꯧꯕꯁꯤꯗ ꯑꯗꯨꯝ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕ ꯏꯌꯥꯝꯕ ꯏꯕꯨꯡ ꯃꯌꯥꯝꯅ ꯇꯥꯛꯄꯤꯔꯛꯏ ꯃꯣꯅꯤꯀꯥ ꯅ ꯒꯦꯁ ꯑꯃꯒꯤ ꯋꯥ ꯍꯥꯏꯕꯗ ꯍꯥꯏꯕꯗꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯑꯏꯕ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯃꯉꯥꯡ ꯑꯩꯅ ꯅꯪꯅ ꯋꯥꯔꯗ ꯑꯃ ꯍꯥꯞꯄꯨ ꯅꯪꯅ ꯃꯤꯡ ꯑꯃ ꯇꯥꯛ ꯂꯥꯎ ꯄꯥꯏꯕꯗꯨ ꯐꯖꯕ ꯋꯥꯠꯂꯤ ꯀꯥꯏꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯄꯤꯕꯤꯔꯛꯏ ꯃꯁꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯏꯁꯦ ꯑꯩꯈꯣꯏꯅ ꯍꯩꯇꯕꯅꯅꯤ ꯈꯪꯗꯕꯅꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯁꯨꯃꯥꯏꯅ ꯇꯥꯛꯄꯤꯕꯁꯦ ꯑꯗꯨꯝ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯈꯨꯔꯨꯝꯖꯔꯒ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤ ꯍꯩꯇꯕꯅꯅꯤ ꯈꯪꯗꯕꯅꯅꯤ ꯑꯗꯨꯅ ꯇꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯉꯒꯗꯤ ꯑꯩꯅ ꯉꯁꯤ ꯈꯪꯉꯒꯗꯤ ꯃꯁꯤ ꯃꯊꯪ ꯃꯊꯪꯗ ꯑꯃꯨꯛ ꯁꯟꯗꯣꯛꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯔꯤꯆ ꯑꯣꯏꯔꯕ ꯂꯣꯟꯁꯦ ꯍꯤꯡꯗꯅ ꯆꯥꯎꯈꯠꯍꯟꯗꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯒ ꯊꯝꯃꯤꯟꯅꯁꯤꯅ ꯍꯥꯏꯖꯒꯦ ꯍꯣꯏ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯑꯗꯒꯤ ꯑꯃꯅ ꯀꯕꯤꯁꯤꯡꯁꯤꯅ ꯄꯤꯔꯝꯃꯤꯕ ꯂꯣꯟꯁꯤꯡꯁꯦ ꯀꯕꯤꯇꯅ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯇꯝꯍꯧꯅꯅꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯧꯁꯦ ꯃꯥꯅ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯅꯒ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕ ꯀꯃꯜ ꯑꯉꯥꯍꯜ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯂꯣꯟꯁꯦ ꯑꯍꯥꯟꯕꯗ ꯄꯨꯌꯥ ꯄꯨꯔꯥꯟ ꯂꯩꯔꯝꯃꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯂꯥꯛꯄꯁꯤꯗ ꯆꯥꯎꯕꯅ ꯏꯍꯥꯟ ꯍꯥꯟꯅ ꯇꯧꯔꯤꯁꯦ ꯁꯦꯅꯤꯌꯔꯤꯇꯤꯒꯤ ꯀꯩꯅꯣ ꯃꯣꯏꯒꯤ ꯍꯟꯕ ꯍꯟꯗꯕꯗꯨꯒꯤ ꯋꯥꯔꯤ ꯅꯠꯇꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯍꯜꯂꯝꯕ ꯀꯕꯤꯁꯦ ꯆꯥꯎꯕ ꯀꯃꯜ ꯑꯉꯥꯍꯜ ꯍꯥꯏꯕ ꯑꯗꯨꯅ ꯑꯗꯒꯤ ꯗꯔꯦꯟꯗ꯭ꯔ ꯍꯣꯏ ꯂꯥꯛꯑꯦ ꯑꯗꯒꯤꯗꯤ ꯃꯊꯪ ꯂꯥꯛꯑꯦ ꯑꯗꯒꯤ ꯀꯕꯤ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯂꯣꯟꯒꯤ ꯂꯥꯛꯑꯦ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯂꯣꯟ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯉꯁꯤ ꯄꯥꯖꯔꯤꯕ ꯑꯗꯒꯤ ꯉꯁꯥꯏ ꯄꯟꯖꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯃꯊꯪ ꯂꯥꯛꯇꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯥꯍꯤꯇ꯭ꯌꯁꯦ ꯑꯗꯨ ꯂꯨꯔꯤꯕꯗꯤ ꯑꯩ ꯃꯇꯥꯡꯁꯤꯗ ꯑꯩ ꯄꯣꯏꯟ ꯑꯃꯈꯛꯇꯪ ꯊꯝꯖꯒꯦꯀꯣ ꯃꯌꯥꯝꯁꯦ ꯂꯥꯏꯔꯤꯛꯁꯦ ꯄꯥꯕꯒꯤ ꯈꯨꯗꯣꯡꯊꯤꯕ ꯂꯩꯕꯁꯦ ꯑꯗꯨ ꯂꯨꯏꯌꯦꯅꯅꯦ ꯍꯨꯟꯗꯣꯛꯄ ꯌꯥꯗꯦ ꯑꯦꯅꯤ ꯍꯥꯎ ꯇꯧꯗꯅ ꯑꯩꯍꯥꯛꯅꯁꯨ ꯌꯥꯝꯅ ꯍꯩꯖꯔꯦ ꯁꯤꯡꯖꯔꯦꯅ ꯇꯧꯖꯕ ꯅꯠꯇꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯈꯛ ꯑꯩꯒꯤꯗꯤ ꯑꯩ ꯍꯩꯅꯖꯕꯤꯅꯤ ꯑꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯈꯛ ꯃꯤꯒꯤ ꯀꯩꯒꯨꯝꯕ ꯑꯃ ꯁꯣꯜꯕ ꯇꯧꯕ ꯉꯝꯕꯁꯦ ꯑꯩ ꯁꯔꯒ ꯈꯨꯠ ꯂꯥꯝ ꯐꯪꯕꯅꯦꯅ ꯑꯩꯅ ꯂꯧꯖꯕ ꯀꯩꯒꯤꯅꯣꯗ ꯑꯩꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯖꯥꯠꯅꯤ ꯀꯩꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯆꯥꯁꯦ ꯁꯣꯜꯕ ꯇꯧꯕ ꯆꯪꯉꯨꯕꯗ ꯏꯀꯥꯏꯕꯁꯨ ꯌꯥꯝ ꯅꯪꯕꯁꯨ ꯌꯥꯎꯈꯤ
kaya nang basuyawi aduga may paaga lak basuyawi problem ama solve taw na buhon na ba imong manung bukhat na redana kanara su aina heta changaga ne mi giduda hairu ba yabati na te ko adu su aina kamai taw sige kai ne isa maki oina adumai na khanba adugumba kaino che ngachigi pa badane angang na tan angang sidi lairik pa ba che moina habit ama habit aina good habit bad habit english ha haira kana khare am khangani na si haijabani ko afaba haina bi phataba haina bi haibasiga good habit haibasiga bad habit haibasiga sumaina la kan da ne moi pa ba gi ne haina bi se hujikan gi angang di sungai bu leira royaba kai gi noi da moi di mobile da ade electronic da kai da moi matam thi loi chukre ba ado akhoi gi matam da ne pa ba chi da yam na ngaujaba ama tawi akhoi gi kumse adugi akhoi gi mathangi lakpa bauda ai tawi na khanjai generation se akhoi se generation mari manga suram ne ba adu matam du da akhoi na angang ori ngai da class 9 karakpada madhavi novel se tam abani ko akhoi se 9 da tamme ba si novel se masi aitagi yam khorang na ngai ko madhavi dr kamal gi madhavi se matam du da yakta akhoi gi matam gi hit kaino novel haiba tare mai tai rongi yam chu nungai mai do asa le ring khai mi oi ba che chi banai de asa hi loi ba matam da kai na chung ba wa ka se ka bi sing haiba adagi dinga chai gi haijari do chaw ba si hana laire adagi kamal lai ade anga hal si lai anga hal sina irak pa si de di mahakai be puthore im ne ba anga hal na hum chu da lai na mahakai be siman puthoi ha hai da ba ga ya roi chaw ba na puthoi hai ba ya ba na te kamal na putho mi hai ru ba ya ba na te magi rasmayam do sagon na kan da matam da ngang na riba lon chak na riba du taw riba mayam se matam du gi samaj gi impact ngak ta ne khamba thoi bi da ka taw riba lon chat aduga nupi samaj hai ba sima di akoi gi ma kaino mioi ba samaj na ne nupi samaj hai ba chindi nupi sima pangan chole na khar dia dum hanthana dia dum thamba jani hanthai na in lojai maram di khamba thoi bi gi mayam ma parak ma matam da akoi na hangjai kari gi no moina nongban pi mari ne aduga chingkhu ba na mai chan pi du bu nongban da pi ri se kai na khoi si thawai jang hangim ni ko ado jamina ke tan na dum khumbo oya ba adai be ma kai no ni mafam ma ka ra di mayam tam bi nu ko si yam na kai no ni ahan na chana ra ma su ne phatra ga di khoi tok tok se aduna kai no mafam ma promotion phanga ga di madu da pok pa ma cha do kai no tawi yam na phaba ma cha oye na nupi luhong ini kai na hairak pa se akhoi na yam na pran jak pa kai no wahai ne ba matam tu da adumai na haidana khume ko jana aduna kai no ni moi ohum china irami basida kharapong gi kharapong chaw ba gi ne magi kai no chingi lerang ma dai na ma ga ai yang puina taklak tan ne sipapuri ra ai kok ta lai re ada chingi lerang ma da hai basida mana lerang chingi lerang sida khungu me lai sida changdam na ra ga ne mana ne lairang chi wangang hale ba ko kabi sina mana hai ni ko ka ga ni hai ba gi su kalakte ta ga ni hai ba gi su waru de punsi punja kuding da ma pu gi ya thanga ga ne adudi nature na khali ba wa khando mi ba da khalu hai da na mana iri ne ba adagi mu mayam sina nongban se u ba da haningi ko mayam sina mana thebi khangde khamba da ga mana chamu khong ga ye ta na ko ta na tauri mayam se kaino ni lon di kaino gi ni anga gi lon ngak ta ni aduga kalpana ga chaktim ga loina na manam ha kai bi su puthoi ni adubu ma kaino tawi ba phara phum chaw su chayo na ma loktak ta ka le ga loktak ko ba sai renga se i ba ne ba aduna mana haika ki ka tha ba din kap ning jani chak se ta nga kan da mang da nga li ba ai khoi gi loktak hai ba se hai ra ga kaino tawi akhoi gi sara se man pi ba loktak sin na kai gi da haika si kaino hi ga ne yamna tinghang pan ba pot amani ko mana chi chu yamna phara ba hujik ta di medicine plan oire aduna iron ba cha ba kot pa yam haure aduga pali ba hikak se chak tang bai dana yam thoe ba khoi metra ba chi da ma pan cheng chak se pu chalak tinge matam gi wari ni ko adu matam du da khoi na hikak se kanu nga la kan da chak mu ta cha ba khoi chin jak am oi ba aduna mana loktak ta ga chayonam chatla kan da mana pi tha doi ga se mana iri se nongban mi chang ka nam lai tram ne ba ado khra khom chaw bu na ne pi tha doi se nongban gi atma na on ba ne ba ai na mana nongban na nang tha doi nang de ai na nang mo pok ta phang dram ni na ai pi tha doi o la ga malem si da koi pai ge ka chi man chue ma le ba ko ka lien gi lai rau ma tam da pi ka no se pi tha doi se khong ba ne
aduna pi thadwe na machi mana Michael Panana sagal ne nungbangi atma na on bane nungbangi misang am holay tram ne ba adu mana misang ka che ta sang kanam le jedra ba chingche kabine ta nusiru ba ade som dang na kanda ramayon gi rabon che akoina chita adu mana kanon to lai da hakat le de ram gi adu tawre ada tawre na chita gi wari ba punamak che mache akoina rabon chi u ba da yam chongninge ba kwa angang uri ngi da ramayon ba ba ta ba da adu rabon che khwaidagi good character ne na mu criticism critique am na mu rabon che asen jo che ma proper loina na harim ne chita bu tha ma kaino magi da thamine ba adu man hai ba nang khalo aduga nangna napukning du yar akan nang aina luhongba pami se hai ba adu chita na luhongba pam da bani na ma di chati ni na ko mana kaino to hanuman ga tawrakan da ma kaino rabon gi dagi amu pore adu makta da mu mai ma puroi ba ram china ning thaw ma oi ba taradi leipang na kari ngang ne na ma tumin na chatlaga taraga mu rabon ne jodi phattaba mi ne mai ko konung du da tha ma le graba sita du kadai dagi sengam gamno mai nu bi oi ramane na taru ba dagi di mana bon da mu mai no che sita che sita ban ba se na ma dai du da khoi ahal man ji o khong kap na da na ma tam du gi wari lai shi oi ba aduna maram oi da na kabi sing si di khoi da lai ba gun che angak pa gun ni aduna ngasagi leisna si da akoina akoiche kano yam nungai tre kaina akoi punchi sining ba kai kaina akoi isa mak su thang ta yam nungai ta ba yam yaw ri jani mi khudi mo lo yaw ri ne ba hai ba sing do kabine ne mun na yeng kan da ne leirang si ta sang dam na ga hai ba ka ga ni hai be su ka lakte ta ga ni hai ba gi su waru de punchi gi pungja khuting da ma pu ya thanga ga ne adu ma gi sei ring du tau ba dai di ma si sombre ne kaina khoi ji control to we adu mai to da na kabi singi gun su mai da thamja yamna nungai mana share tawbibagi matang asida in akoigi listeners mayam gi comment lokhatsage rengai sida listener mayam da aina request ama tawjari ngasigi akoigi feature tawjari ba kabi ai ba Birendrajit Mangangbu support tawbo oina akoigi khubi puthokpira love and like to amta thadabira o aduga akoi mayam amtang celebrate tawminasi kabi mayam sina bidana akoina hujik akoida reflect tawba ngambagi capability kabi sina akoina udaba potse ubiba mayam amta love and like amta thabira o ai amta akoigi kabisi appreciate tawbo oina amta thabira o aduga kabisina iba sidaisna ngasagi imana haibiriba thank you mayam thabirau ai share tawjarake amta thalhanbiyu love and like amta thagatbirau do kabisina ibiriba sakani nongmadi nacha singna hairiba ngasigi okay smai tawrake udra Thank you. Thabirau love and like kitang akoy miyam appreciate tominasi. Thank you. Sakani nong madi na chasing na hairiba ngasigi lanthok hiba poem asi amna nungsiba poem ni masida aigi favorite imagi internet si tat credo imang ngai boina love and like to dum thabirau. Okay, semain thamage aigi mai sisu unaba. Pina chot khiba inapi. Ngasagi poem si amuke yang khat piu, amuka pabiu, masida hai khiba. Pina chot khiba inapi. Amta yang biu. Ngasai imana hai bi khiba do. Ai ba writer sing sina akoina udaba pot se uba. Moi se yamna ugan ba adagi migi ngangthok pa haitaba wase ngangthok piba akhoi myamgi damakta aduna ngasigi program asida akoina feature tawjaraga mayam nasu like and love pipire ai samak nasu khurumjari amna nungai jai sumaina akoigi any nahan gena mother's day da akoina ima nangi haibadu feature tawjakre adagi
akoigi leibak ningbagi matangda amuk lakpada amuk sakani nongmadi nachasingna haiba adagi mathang tarakna taisu aina yamna pajaningi khangjaningi tajaningi sibu hongnaribra ima masimadi yam pajaningi sibu hongnaribra ima nupigi khonjel haibati akoigi ngasigi akoina khangatchariba writer si ki thoughts say nupi gi dasu ibi banina ai isamang na nupi oijabanina yamna paningba pokhali aduga pa bangam basu oijage haina khanjai thank you so much akoigi listener me amna love and like share tobi bagi akoigi matamasisu loisangjara ai comment khara lokhacharaga pathokjarake maibam Baneshwari kurumjari imai bema amadi ichebu haina ibirai Lenin Laishram thanks for this reading program haina hibirai Arif Aribam mama amadi cheche kurumjari Manipur gi Thoubal district ki Sangai Yumpham dagi yangjari nasagi bebhar haibado Sangai Yumpham haisisu akoigi alternative word ta yamna phajaba word ni Resi Sina na good morning Monica ma'am imai bemabusu kurumjari baby Sorai Samna 13 August ta lanthok pikhiba ojagi sairengni amuk pabiduna tahan bibagi ima amadi Monica ingudambu thakachari adamasida aina panjaning bana akoigi viewers singna aina pamjabada atai lamgi da mina poem natraga book se para kanda share tauba reading macha ma share tauba si akoina tabada yamna nungai aduna akoigi community da su akoigi kabi myamna ibiraga su yamna phajaraba potse thambirabasi akoina pamagadi isana pamagadi matek ama parakanda si phajatra kaina akoigi social media si tangasa imana haibado mayam se phone da doin laire ado aigi wakhandadi social media se yamna powerful tool ni aduna saireng ama wari macha ama phajaragati matek ama parakanda thagat pirau tag tau pirau yamna aina yengjaningi aduga akoi myam community ama oina literature maitai lol literature asi amuka hena phauhansi haina thamjage mema h na kurumjari amuk hanna tajaba phangjaba laibak phabani haina haidirai Rita Thokchomna laibak phai imai ibema na Oja Birendrajit ki saireng amuk khudol tambirakpa punsi nungsangna nungai yaipha na dayek tana laibi ko iman sibi haina ibirai Arif Aribamna ningthi turelda Gambhir Singh haiba saireng adu imagida lairadi amukta pabirak u na dayektana miyamgi thaugal tauba ngambiyu ima love duka kurumjari Miranda Arkena kurumjari Resi Sinana Ekoisu yam nungai jai sumaina imai bemana pathokpi basu Monica ma'am kabigi detail amuk haibiba yamna nungai jai yamna masi kanaba akoigi lan nama oirabani akoigi kabi sing writer singi punsi wari adagi moise kamaina magi ikhilama phawra ise magi background se karino ka habise ai yamna interesting oiba aina larek ama pawada ai dam thigachai aduna atai lamgina yamna line dum internet te yauramba doga akoigi manipur gina khara wana thokpase aina abuka hena yahonningi photo se kanana writer ama se book ama pawakanda writer sigi maming se
iba kanda photo da chak ka chong thorok pada da ngasi de khoi lai bak phadana khoi gi writer asi yamna techno savvy oidana Facebook da lai aduna yengbiri ba punumakna magi Facebook account ing khatpiyu follow tawbiyu aduga khoi myam connect tawminasi haina thamjage Sadik Siddiqina Ima Saroj Nalini gi Sana Sangai Sibu Khangjaba yagadra as akoigi question answers yamna literature wangkhalai ma masi Thank you. Thakatari. ima question jam tang khumbi Ai asengba yumdi ai Imphal Kwa Kaithian da Kwa Kaithian maksu nate Kwa Kaithian maksina ai ipamne haiba tare ado tera taba lambian duda kitang changaga leire adum inang nagjani ado aina Manipur da hek thoklakpa phangbaga ichasing Manipur da leiba makhaidi aina kochen chen bara ichasing na kochen chen na bara ai amtang punna unajage na khanjari ai hujik Delhi da lei ichanupi ahangida long jump ke bana nene lon gi maramda nongma nauriya pullo tawjamal khara tajaningi hairi haibete ngasa akoina lon gi maramda conversation tawbadu khara focus oina aina su yamna tawjaningi ngasa imana puthokpira ido yamna chumbani akoina ngang base haitaba adagi bebhar si kaurakpa aduga isamaknasu akoigi ron se ngangbada khoiba yausalakpa aduna masi akoina haijadabanani khangjadabanani akoigi environment se different oiraklabanina akoi khangminasi taminasi aduna aina imadasu request tawjari akoina nongma focus oina akoigi ngasagi example adumaina pira kanda sina mayamna sumaina haina basi sumaina hairagadi phajai haibadu khara naina minasi haina inasu request tawjari aduna loan gi matang sidi loan sida loin leirame miga khangnaba miga nungsina na tinaba che aduna akhoi gi tawabudi mai magi environment tu gi ni akhoi gi mai dei loan che akhoi gi di ton language se ton che kitang haidhana ngangaga ne ima haiba se ima ai amta changakpa yagadra ima ngasidi ai kari tawjaramuge haibada ima ngasidi kari tawramuge haibasida su ngasagi bebhar do khangdra bhawda ton che adu ton haigalaga maning haigalaga ngangba akoi group su layeba ko aduda ngasagi aduda tilura kanda ngasagi sum habit ne ba akoina marai khara lomba mi amaga imanabi amga aiga tinabada ai lei soidana lomba kaneba mangonde adum longna bane mi se tamba haibase popadagi loina raklaba tamba che aduna aphaba sangata tinba aphaba sangata tilu adagi ahallaman thakshi kaisi khangu ka kaina ahan singina haire iba mayam che masi tamba duneba aduna bebhar loncha da haba sidi ngachagi hana gi dum kaino tawdana haiwa haiba nate ton che karamba ton sijina dagi hai ai su US da isa gi manakta ohumlak chatpa matamda aine heta mit lauthu yaba nate moigi phije to aine heta nongna ru yaba nate tawbadabu moidagi tamnaba ani hum amadi aina puraga aigi kaino sida kanna aigi charai chida yomchalaga laibani kari noina habada moigidi ahan me unabadane hi hello good morning haibse masak chukang khangna daba aidi walking ji tumda salini kana noi manaba duda leidoisa aduna hek moi walking thulak pase nupim chabu oron ba pauna daba se leite moigi adu yam phajabado aina in the same time sida Delhi da ai chanupi gi kaino gi huji lariba Delhi sida moi ai walking chataba yadre ai huji BP thungare thyroid thungare anaba mayam thungare kai gi noida masi walking is a good medicine to hire good exercise to hire aduna ai walking chatle masi gi kana basi khanga adana adu matam ju dane aina ne hi hello ga hi ge na to basi kana khubiram de ba ko ai di akoi manipuri jati na taba ai di America da tha taruk leira amni ka ina ne India da tawro sei chabai wari leiba kai gi noida madugi culture do adu bu aina ne masi di mi sidi arik pasi su yam pijau haiba akoi gi pawro se sum apply tawre yenge ba
ꯑꯩꯅ ꯌꯥꯝ ꯂꯤꯛꯑꯦ ꯃꯥꯗꯤ ꯁꯨꯛꯄꯨ ꯄꯨꯊꯣꯔꯛꯇꯦ ꯀꯥꯏꯅ ꯇꯝꯕ ꯌꯥꯎꯔꯤꯑꯕ ꯑꯩ ꯌꯥꯝ ꯄꯤꯖꯁꯜꯂꯣ ꯑꯗꯨꯒꯗꯤ ꯑꯗꯨ ꯌꯥꯕꯅꯦ ꯃꯤ ꯑꯍꯟꯅ ꯍꯥꯏꯔꯝꯃꯤꯁꯦ ꯂꯣꯏ ꯆꯨꯝꯕꯅꯦ ꯌꯥꯝ ꯄꯤꯖꯕ ꯍꯥꯏꯗꯤ ꯅꯪꯗꯤ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯄꯤꯔꯛꯇꯦ ꯉꯁꯤ ꯇꯦꯡꯀꯣꯠ ꯑꯍꯨꯝꯁꯤ ꯂꯧ ꯍꯥꯏꯔꯨ ꯌꯥꯄꯣꯟꯇꯦ ꯋꯥꯔꯤꯗꯣ ꯃꯥꯏ ꯃꯥꯏ ꯃꯄꯥ ꯆꯥꯕꯗ ꯃꯥꯁꯨ ꯑꯗꯨꯝ ꯑꯣꯄꯟ ꯑꯣꯏꯔꯛꯀꯅꯦꯕ ꯃꯥ ꯈꯪꯗꯇꯣꯏꯅꯦꯕ ꯈꯪꯗꯇꯣꯏꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯑꯩꯈꯣꯏꯗ ꯂꯩꯔꯒꯗꯤ ꯃꯤꯁꯨ ꯈꯠꯅꯔꯣꯏ ꯑꯗꯨꯒ ꯃꯥꯒꯤ ꯀꯔꯦꯛꯇꯣ ꯃꯇꯝ ꯆꯥꯅ ꯇꯧꯕꯁꯦ ꯅꯪꯗꯨ ꯂꯥꯜꯂꯤ ꯅꯪꯗꯣ ꯃꯤ ꯃꯃꯥꯡꯗ ꯅꯪ ꯈꯨꯄꯥꯡ ꯊꯥꯖꯜꯂꯨꯔ ꯍꯥꯏꯔꯨꯔꯗꯤ ꯃꯃꯥꯅ ꯍꯥꯏꯔꯒꯁꯨ ꯃꯥꯁꯦ ꯁꯥꯎꯔꯛꯀꯗꯣꯏꯅꯦꯕ ꯃꯃꯥꯅꯅꯦ ꯏꯕꯨꯡꯉꯣ ꯂꯥꯎ ꯂꯥꯎ ꯑꯗꯨ ꯍꯥꯏꯕ ꯐꯠꯇꯦ ꯂꯥꯎ ꯂꯥꯎ ꯅꯊꯛꯍꯟꯅꯦꯅ ꯈꯨꯖꯤꯟ ꯁꯤꯛꯄꯅꯤ ꯈꯪꯗꯦ ꯄꯨꯁꯜꯂꯛꯑꯀꯥꯟꯗ ꯃꯆꯥꯗꯣ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯩꯅ ꯃꯔꯣꯏꯔꯦ ꯍꯥꯏꯖꯕ ꯅꯠꯇꯦꯀꯣ ꯆꯨꯝꯅ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯁꯤꯗ ꯑꯩ ꯀꯣꯂꯤꯛ ꯃꯌꯥꯝ ꯑꯃ ꯑꯩꯒꯤꯁꯨ ꯆꯍꯤ ꯂꯣꯟꯁꯦ ꯇꯤꯟꯅꯅꯤꯡꯉꯤꯗꯣ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯖꯥꯇꯤꯁꯤꯅ ꯇꯧꯔꯝꯃꯤꯁꯦ ꯑꯗꯣ ꯀꯅꯥꯝ ꯊꯣꯛꯂꯛꯇ꯭ꯔꯦ ꯋꯥꯀꯤꯡ ꯆꯠꯄꯁꯤꯗ ꯑꯗꯩ ꯃꯧ ꯃꯌꯥꯏ ꯑꯣꯏꯕꯒ ꯊꯣꯛꯆꯔꯛꯏ ꯃꯣꯏꯁꯨ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯁꯨ ꯀꯥꯏꯅ ꯆꯠꯇꯦ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯀꯅꯥꯝꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯌꯥꯒ ꯅꯣꯛꯇꯅ ꯆꯠꯅꯗꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨꯅꯦ ꯑꯩꯅꯅꯦ ꯅꯨꯡꯇꯤꯒꯤꯅꯦ ꯀꯧꯁꯜꯂꯦꯕꯀꯣ ꯃꯧ ꯃꯌꯥꯏ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯇꯦꯍꯟꯕꯁꯦ ꯑꯗꯣ ꯀꯧꯁꯜꯂꯦ ꯍꯥꯏꯁꯦ ꯍꯥꯏ ꯍꯜꯂꯣ ꯀꯥꯏꯅ ꯃꯥꯛꯇꯨꯝꯒ ꯀꯧꯔꯨ ꯌꯥꯕ ꯅꯠꯇꯦ ꯈꯨꯠꯅ ꯑꯣꯏꯔꯁꯨ ꯖꯨꯔ ꯈꯤꯇꯪ ꯇꯧꯕꯗ ꯃꯣꯏꯁꯨ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯇꯧꯔꯛꯑꯦ ꯑꯗꯨꯅ ꯆꯠꯅꯗꯠꯇꯣꯏꯅꯦꯕꯁꯦ ꯑꯩ ꯋꯥꯈꯜꯗ ꯈꯟꯖꯕꯗ ꯑꯗꯨ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯃꯣꯏꯒꯤꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯕꯦꯕꯥꯔ ꯂꯣꯟꯆꯠꯁꯤꯗꯤ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯍꯤꯡꯍꯟꯕ ꯑꯗꯩ ꯑꯩꯗꯤ ꯀꯩꯅꯣ ꯀꯀꯥ ꯁꯣꯝ ꯆꯪꯉꯧ ꯂꯥꯛꯎ ꯃꯣꯔꯥꯁꯤꯗ ꯐꯝꯃꯨ ꯍꯥꯏꯕꯩ ꯃꯍꯨꯠꯇ ꯀꯀꯥ ꯁꯣꯝ ꯂꯦꯡꯁꯟꯕꯤꯔꯣ ꯁꯤꯗ ꯑꯝꯇ ꯐꯝꯕꯤꯌꯨ ꯀꯥꯏ ꯍꯥꯏꯕꯁꯤꯅ ꯀꯀꯥꯗꯨꯃ ꯊꯋꯥꯏ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕ ꯀꯀꯥꯗꯨꯃ ꯐꯤ ꯈꯤꯇꯪ ꯃꯣꯠꯅ ꯂꯥꯛꯑꯝꯃꯦꯅ ꯈꯜꯂꯣꯅꯦ ꯑꯗꯩꯗꯨꯗ ꯃꯁꯥ ꯇꯅꯥꯟ ꯇꯅꯥꯟꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯀꯀꯥꯒꯤ ꯃꯃꯥꯟꯅꯕꯩ ꯃꯆꯥꯅꯨꯄꯤꯗꯨꯅꯅꯦ ꯀꯅꯥꯅꯣ ꯍꯪꯉꯤꯗꯨꯕꯣ ꯀꯥꯏꯅ ꯍꯥꯏꯔꯨꯔꯗꯤ ꯀꯀꯥꯁꯤꯅ ꯋꯥꯈꯜ ꯈꯟꯈꯤꯗꯣꯏꯅꯦꯕ ꯏꯁꯃꯥ ꯑꯉꯥꯡꯁꯤꯅꯁꯨ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯦꯅ ꯎꯁꯤꯠꯇꯕꯗꯤ ꯅꯠꯇꯕ ꯑꯃꯗꯣ ꯍꯩꯇ꯭ꯔꯤꯕ ꯑꯗꯨꯅ ꯑꯅꯤꯁꯤꯒꯤ ꯕꯤꯇ꯭ꯋꯤꯟꯁꯤꯗ ꯑꯍꯟꯁꯤꯡꯗꯅꯁꯨꯅꯦ ꯑꯍꯟ ꯂꯥꯛꯑꯗꯤꯅꯦ ꯅꯣꯏ ꯀꯩꯅꯣ ꯇꯧꯒꯅꯨꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯒꯗꯕꯅꯤ ꯐꯖꯅ ꯐꯝꯍꯜꯂꯨ ꯁꯣꯝꯗ ꯆꯪꯕꯤꯔꯛꯎ ꯂꯦꯡꯁꯟꯕꯤꯌꯨ ꯐꯝꯕꯤꯌꯨ ꯍꯥꯏꯗꯅ ꯕꯦꯕꯥꯔꯁꯤ ꯊꯝꯒꯗꯕꯅꯤ ꯑꯗꯨꯒꯅꯦ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯑꯣꯏꯔꯁꯨ ꯑꯇꯤꯊꯤꯗ ꯄꯤꯊꯛꯎ ꯍꯥꯏꯕꯁꯦ ꯇꯊꯤꯅ ꯆꯩꯕ ꯌꯥꯗꯦ ꯃꯥꯅ ꯑꯩꯕꯨ ꯍꯥꯠꯀꯦꯅ ꯂꯥꯛꯄ ꯇꯥꯔꯒꯁꯨꯅꯦ ꯑꯩ ꯁꯤꯗꯧ ꯂꯩꯔꯒꯗꯤ ꯁꯤꯖꯈ꯭ꯔꯦꯗꯅ ꯑꯗꯨꯕꯨ ꯃꯥꯒ ꯑꯩꯒꯒꯤ ꯀꯅꯦꯛꯁꯟꯗꯗꯤ ꯐꯖꯕ ꯑꯃꯗꯤ ꯊꯝꯂꯝꯕꯁꯦ ꯃꯁꯤ ꯑꯩꯅ ꯑꯍꯟꯁꯤꯡꯅ ꯇꯥꯛꯄꯤꯕꯗꯒꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯂꯧꯔꯒ ꯂꯩꯖꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯏꯃꯥꯅ ꯁꯦꯌꯔ ꯇꯧꯕꯤꯕꯒꯤ ꯑꯗꯒꯤ ꯑꯩꯅ ꯑꯝꯇꯪ ꯁꯄ꯭ꯂꯤꯃꯦꯟ ꯇꯧꯖꯕꯗ ꯑꯩ ꯏꯁꯥꯃꯛꯅꯁꯨ ꯑꯩꯈꯣꯏꯒꯤ ꯄꯔꯁꯅꯦꯂꯤꯇꯤ ꯗꯦꯕꯂꯞꯃꯦꯟ ꯏꯁ ꯑ ꯃꯦꯅꯔ ꯑꯦꯇꯤꯀꯦꯠ ꯁꯤ ꯇꯥꯛꯄ ꯑꯩꯈꯣꯏꯅ ꯅꯩꯅꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯐꯕ ꯁꯪꯒ ꯇꯤꯜꯂꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁꯀꯤ ꯕꯣꯏ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯕꯤ ꯔꯥꯏꯇꯔꯁꯤꯡꯅ ꯍꯥꯏꯔꯝꯃꯕ ꯄꯣꯠ ꯉꯥꯛꯇꯅꯦ ꯃꯁꯦ ꯃꯌꯥꯝꯅꯗꯤ ꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯅꯦꯒꯣꯁꯤꯌꯦꯁꯟ ꯁ꯭ꯀꯤꯜ ꯀꯥꯏꯁꯦ ꯑꯩꯅ ꯈꯝꯕ ꯊꯣꯏꯕꯤ ꯄꯥꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯦꯒꯣꯁꯤꯌꯦꯁꯟ ꯁ꯭ꯀꯤꯜꯒꯤ ꯂꯦꯁꯟ ꯈꯝꯕ ꯊꯣꯏꯕꯤꯗ ꯌꯥꯝ ꯌꯥꯎꯔꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯑꯐꯕ ꯁꯪꯒ ꯇꯤꯜꯂꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛ ꯑꯩꯈꯣꯏꯒꯤ ꯁꯔꯥꯎꯟꯗꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯤꯗꯩꯁꯤꯗ ꯌꯨꯁ ꯇꯧꯕ ꯋꯔꯗꯁꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯔꯁꯅꯦꯂꯤꯇꯤꯁꯦ ꯌꯥꯝꯅ ꯑꯦꯐꯦꯛ ꯇꯧꯋꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯌꯥꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯤꯌꯔꯐꯨꯜ ꯑꯣꯏꯅ ꯌꯥꯝꯅ ꯐꯣꯀꯁ ꯑꯣꯏꯅ ꯌꯥꯝꯅ ꯑꯐꯕꯔꯣꯝꯗ ꯈꯣꯡꯊꯥꯡ ꯇꯧꯅꯤꯡꯉꯒꯗꯤ ꯑꯩꯈꯣꯏꯅ ꯇꯤꯟꯅꯕ ꯃꯤꯁꯦ ꯁꯤꯅ ꯑꯩꯈꯣꯏꯕꯨ ꯅꯔꯆꯔ ꯇꯧꯕꯤꯕ꯭ꯔꯥ ꯊꯧꯒꯠꯄꯤꯕ꯭ꯔꯥ ꯀꯔꯤ ꯋꯔꯗ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯁꯤ ꯌꯦꯡꯕ ꯌꯥꯝꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯔꯦꯁꯤ ꯁꯤꯅꯥꯅ ꯑꯆꯨꯝꯕꯃꯛꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯔꯥꯁ꯭ꯔꯤ ꯉꯥꯁꯦꯞꯄꯝꯅ ꯏꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯂꯤꯇꯔꯦꯆꯔ ꯀ꯭ꯂꯥꯁ ꯑꯃ ꯌꯥꯎꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯐꯪꯈꯤꯅꯤ ꯈꯟꯖꯩ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕꯤꯈꯣ ꯏꯃꯥ ꯊꯦꯡꯛꯁ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁꯦꯁ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯥꯁꯥ ꯔꯥꯖꯀꯨꯃꯥꯔꯤꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯔꯥꯅꯥ ꯄ꯭ꯔꯇꯥꯞ ꯌꯨꯝꯅꯥꯝꯅ ꯎꯅꯕꯤꯔꯤꯕ ꯑꯃꯁꯨꯡ ꯎꯅꯔꯤꯕ ꯑꯅꯤꯒꯤ ꯃꯤꯡ ꯂꯩꯐꯝ ꯇꯥꯛꯄꯤꯔꯛꯎ ꯍꯥꯏꯅ ꯍꯪꯕꯤꯔꯛꯏ ꯏꯃꯥꯅ ꯈꯨꯝꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯎꯅꯕꯤꯔꯤꯕ ꯍꯥꯏꯁꯤꯅ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯑꯝꯇ ꯑꯩ ꯏꯕꯥꯅꯤꯁꯤ ꯑꯣꯏꯗꯣꯏꯅꯤ ꯑꯣ ꯑꯩꯗꯤ ꯉꯁꯥꯏꯒꯤ ꯀꯕꯤꯗꯨꯔꯥ ꯑꯩꯔꯥ ꯑꯩꯁꯦ ꯀꯟꯐ꯭ꯌꯨꯁ ꯈꯔ ꯇꯧꯖꯔꯦ ꯐꯔꯦ ꯑꯩꯒꯤꯗꯤ ꯑꯩ ꯍꯥꯏꯖꯔꯤꯗꯣ ꯍꯧꯖꯤꯛ ꯂꯩꯕꯅ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯍꯟ ꯗꯦꯜꯂꯤꯒꯤꯗ
lay adu ngasagi COVID-19 sina maram oidana yumda tholaga su yumda sangba yadabanina ai chan nupi gi da leibase ai yum yam yame kai na isu chok thokchari poni yam nungai na thami isana su aduga nungai thame ne ta nungai traga ichen do su nate aduga ngasagi COVID-19 che hek phabaga ai yumda Manipurda Imphalda leijariba ai kwa kethen thiam le kai kawi ai lam yumdo yang changda bani kaino St Peter English School leire adugi mathang duda lampak ama leibani lampak duda lai raubom leire adugi sumai he onchan bada ai yumdo akhoi yum haitare isa mariga aiga puna akhoi pulaki yumdo ado leijai aduna anytime adum Imphalda hekta thokpa matamda adumaina adum kaino tawsi ai adum yumsu takjage adu icha singi su kadai da kamai unasige haiba koi paudong na rakanda adumaina unasi yamna nungai imana takpi bagi aina additionally supplement tauna akoigi program asi ngasi tawjaribasi akoigi literature si taminasi khangminasi haina tawjabani aduga ngasigi session sida akoina khangkachariba kabi mengoina panjarabada Birendrajit Mangangi maramda khana nainaba amadi amna nungsiraba poem sakani nongmadi nachasingna haibasi pajabani aduga ai isamak ki mingna Monica Ingodam ai isamak ti computer science engineering gi background lairaga US da healthcare gi IT professional oina leijabani aduga aina yamna passionately finding the voice si tawjabani aduga every weekend Saturday Sunday da koi talk show si yengbigani Saturday da na koina maitai lol da tawjabani aduga atai matam da na English da koi people of Manipur haina series amasu tawjai people of the world haina world gi khangkat charaga mi interview tawbagi series amasu tawjai tawjariba pumnamak se aigi intent ti akoi mayam si inspire tawraga empower tawraga positively nusinana with peace hingminasi haina tawjai tawjabani aduga anaubada koina personality development session weekend class tawjai masi kitang hairaga saktakjage Sabita Singhana Kurumjari Bemcha Devi na Imai Bem Amadi Monica Buthagachari Asha Kumari, thank you very much. Sabita Singha, thank you Ima. Sabita Singhana, love, love, love. Amom Janu Sanatombi Amat Tahodrene Ngasidi. Soidana amuk replay tawbiriba na maksu amuka replay tawraga watch tawbada ai isamaksu imana paba poems amuk chatlaga aina tajai aduga aina mukari phawi haibadu ai aingwanda nungai jaba ma popodo na record se tawraga akoina leirabanina akoigi lan oihorabani akoina anytime tumba yadre kain khalla kanda wakan phata ba khallaga BP wangkhatpagi sarukpudi akoigi fajaraba akoigi poem mayam sida parisi choose tawbiraga tharaga aduda wakhan nungai biyo na haijage Biswajit Sinhana, lots of love and like from Bisu and Banti from Tripura aina ibirai Jabanti punam Bobita Kambamna heart thabirai Kurumjari Imai Bema Masum Madam Bhutan dagi ibirai doming ngasi aina aigi app sida phajana tholaktre yamna nungai akoi mafam ibirakpasi akoigi show sida virtually akoina maitelo danganga gasu America dagi Bhutan dagi Tripura dagi Manipur dagi Delhi dagi mafam aina panditaba pankidaba mafam su yaubiramgani aduna mafam ibiragadi akoina yamna nungaiba maphawbadu amom chanu Sanatombina cheche mamabu aroi bada nachana kurumjari thengna jahodre ngasidi haina ibirai
Bobo Lai, just like Sire, Sire. Ngambi Naurem Naichi amasung ibema Monica Buthagachari Birendrajit Naurem. Os akoigi kabi masamag na ngasi akoigi program si yengbi tabada yamna nungai kurumjari aiba mingoy na panjarabada Birendrajit Naurem bu. Aina ngasigi imana pabibada poem si ahumlak sure. Ahambagi poem si imanangi haibasi same poem ara kasu phajaman gidana anirak takre aduga ngasigi sina ahum laksubani aduga punsi wari su tabada yamna nungaijai aduga adombu akoigi program sida hanna akoi invite tawjari isamak tagi poem si kamaina ikibano masigi wa si kamaina khallaga hapkibano kaina haibasi aina yamna khangjaningba aduna amukasu hanna aina request tawjari akoigi program da tang langkhatpiraga adongi maramda henna akoi mayamna khangna naba lakpinabagi damakta invite virtually thajari. Yam nungaire be masu loina tabi hairabanina ai su amuka hena nungai ba poi. Bemcha Devina finding the voice ki program every Saturday ai di edit oi badawna tawsin lakle. Akoi literature da edit taw basina hena yamna phabani akoi gi Manipur da guli hai tare ko guli da edit chuba drug da edit chuba yu da edit chuba yamna tare ado ano boy na akoi na literature da edit chure and hai basi akoi yam tang sandok minasi hai na hai jage. Asengbada ko chai matangda isu mate amchang pungning de hek phaurak pase hai garagadi hekta penjaba hayau dragadi omaga sum thambadauna aduna literature sida edit tawbachidi ipri hoyar se akoina awaba nuai taba struggle mayam se mi khuding mak se amta manabadi nate ai ipwa haitare ani che ko ro ko hainai bungo naurenda aina mangangda aina adum hai masu isi na pokmina ba machi da ko bomu adum haina ko bi adu yam nungai aduga adu atopa kabi singsu adum ai ba singsu aingonda loina support to bi puna makpu aina loina bak thaga chari ngachi di bungo gi parabani na bungo da onsan jabagi wani aduna ngachagi edik sidine ediki matang do aina su kaino angang singji edik tawna baina edik larik si pabada aina edik churakpado ai si kayam yam edik churakebu aikoidi kaino tawe ba aikoidi Manipuri sahitya sida matamduda yam phongba khotpa kai si leitriba matam haibadi suklai leitabdi nate ko chawa kamalanga hal adagi ojanil kan dagi Manipur ka se simha pura imni hujikse adumaina chum tawba sida sida ne matamduda aina kainogi Kalidas ki ne kaino se leisin duti se edisu bagi wari yung khaktani ko khaten tak tawba as Kalidas sina kayam yam heige bu ne Kalidas se karmaina horake bu Kalidas horakpagi dusu Kalidas se horakpagi wari do aduda ai heta kan khatleba ai chahi humdraum do surabni hoji humdramari matam amada di khwanga kondana se suga yam painarabani aduga ai su khwang kondana se su paina wheelchair ga chatlurabani ba masi punchi ro nai se asa leibachi asa se sum leiraga di mi se sidi hai adu asa se kali asa tawe bu phra dola nyam leige sana yam sige ba sige asa na taba lairik pa bagi kaino ediksi hujipau churi ai chanu pina laga ai phamu phajan lo chan biram gane ba ai na lairik ma mam puchalani kain lairik tu loin pa ponti mi ai na ta lairik tu thamaga ai sinuai ba aduna kamai to ge bu kaino sida magi lesin duty se kuman them gor ki chona handu eba akoi bi da tami ko imai pema magi original sanskrit to da Kalidas na ibadu kayamu yam phajaram gane lesin duty sigi wari se mega du se mega hai di lesin hai bani du hai bani pau pu hai bani ba aduda Mahadeva gi kaino ni yam strict oi dana koi Mahadeva se Mahadeva sida ihan han number 1 permission log do ni kai ba Hindu gi aduna Hindu rongi kai ka chakre ko nataba kana gumba jakhama magi nongna luhonguba nupido adu luhonguba dai ma ju office ka karak tabai wari ne kabiru uli ko mana kano sida ma se in time ni thabak stok torak tre ba ma luhongu re mai khangna bi nupi ma sa ma ya pam jabam luhongu re jakhase
employee เนี่ยบ่จะขายให้สิอะไรดูดะมานะกันอัลกาปูดกิเนี่ยรามกิรีสิดะรามกิรีสินะหิมาลุยเชเฮโฮโรปะดกินะลอยบะพอกี journey สิเนี่ยมานะปีโดริเชอะไรดูดะรามกิรีสิดะกันกันสินะ official สินะมาเซลุยทารีเนี่ยบ่กะริกิโนยตะนังกันเจ้าตะเรนังนุปีโตพังเงนังก็เลยมีนะเรอดูนัง office มาตำจันกาตะเรอดูนังทับกตอกตรมนี่นะนังมุจิ exile ตอกบะตาเรนะไม่นุปีโตกายนะฮัลลิเนี่ยaduga hujiki nu pa changao da na ko jakha changao dan mai gi kabi sin thari je as mai khuji ga do as mai khong gi ga yam china ba ga moi gi culture do aduga di ma se kom tharak ta na mayang ga kang da na adumai na taw loi thara kan da ni ko adagi di magi kan official sina nang chahi ma de de loi tha jong ne de lai ba la ga nang gi ana bam na pung da lai do nang beautiful oi dre hai na kaya ngam mistrik oi ge bu asi manipur akoi de su sei si da thabaka ba ka da ba yaw ri mayam che choi ri mayam si da su education nam pi ri ne ba aduga mu ka jaw re khang kan no taw mana alaka pu da lai nge si da mai sa no si da sum khal la lai ra ba ko adu romantic ne ba ko aduna magi kan no si da lai chin si da ne ma ni pau than ngai lai tre da na kan ha tha ne adu lesin du da man pau se tha doi ne ba mai ma san no du da ta ai chmai nang ning chang da na lai hayu ko doi noi moi gi na ha gi hong nei pi ko adu mai na pau tha ba se geographical se loi na ba ma du gi ma pham du da ne wa hong mayam na ne wa hong se ma tam du da wa hong mayam na ne san na da na lai rong ga ni ma du da wa hong san na bai si di wa hong si di am na ka ai ni yam cheng ba po chu oi ba ne ba wa hong se moi gi sai si da ai na miyam da ai na mayam khangbi rambana na boy rangani khara miro na magidi angang di wahong se krishna na kai gi da makta magi chura da theli no makokta usek amagi masa ma heta thet pa yadra haiba wari le ya adu da ngasagi kano se lechin duty megadu chida yauri ni ko nang ade da wahong mai am na ne sanaram gani ade da nang na yeng da na le thokanu nang chanong manak da lechin nang kai da yeng no hai da na geographical che step khuding gi mana sum ta ata la tu ne ba aduga madai da akoina ojakala chan sastrina matam da wahong na krishna gi makok da thel ido reference hai very very important ne matam da thel se kari gi no da wahong se la ba ga mong ga moi le min na de ba aduri ka mai taw yen ha to phajana ta khraja ni a cho palon gan na te la ba china ma gi maru mama dai da ko amaga amon china sar ka na ma pregnant oye ba aduna krishna na ya da na krishna na kano ma gi chura da wa hong tu theli ni kai na lokshan la kan da madu gi reference oi na ga tai aduga geographical se madu da samu mayam na samu ma sa che yamna attractive oi da na samu ma sa mayam na sanaram gani madu dai da nang lai thokan ko kai na ma na hai ga geographical gi area chin se ta store kan da kana ma na lai chin si da pau pi ma gi ma sa no adu khaki area only one point to the ne ka bi ma sa ga la ga pi ba nga me ba adu kana na ka bi na sa gi kan hujiki kalidasina adu kalidase ka mai to ra ho ra iya ma ning thong ma chan pi phang ba gi wari lai ra ba imung as kai man la khong ga to ra ga imot mot pa adu ning thong ma sa gi sember de yaw lu ri ni ma lai ba tu chu ma ga ti ma sangui ni ma di thonga ko na ga tau ne pak thara ga chang ba ja ne ba aduga question du chum da khumuri ne aduna matam du da na mukari hai re matam du da kano magi board lai ba mi myam do kano lai ba kin thong myam do chayamber du da di dawri ka cham pi du ne thong sa dun pi du lo ra dia ma chila ne ba ado how many board chai na hang ba ne ba ade da mana mayam du na as akoi di kan lai ko ti kun thong do kai mo khu thang la kan da man only one board dai na hai ru ba gi ning thong gi di promise do kai be ya te adu hujik matam ga koi chuna bra matam du sa swang ga kai du so kabi na thara mi se koi comparative study taw ga matam du da di leinang te banu pa du da mai ni thong san bi se ai di ma di question chum na khum ma bani na kan no taw re ma ngon da ai gi san bi se pi re ne na as maya ma ma ul ga moi di ngau se lim ne ba ni thong san bi da ning thong san bi du na ma se lu dong no mu taw ro pa de gi ma na o ai di ma he he hu da ba gi ni nya na ma na kalidas na sarasati gi area am da chat la ga ma na lai chu tam ma kan da ai aso bai ba ma oi re ine ba sukuma magi punchi gi ade lo na ba gi ma sak se
ꯑꯩꯈꯣꯏꯅ ꯍꯣꯠꯅꯅꯤꯡꯗꯕ ꯑꯁ ꯑꯩꯗꯤ ꯏꯃꯥꯅꯁꯨ ꯑꯗꯨꯃꯥꯏꯅ ꯌꯦꯡꯕꯤꯔꯛꯇ꯭ꯔꯦ ꯑꯗꯨ ꯇꯧꯗ꯭ꯔꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯅꯤꯡꯕ ꯀꯥꯏꯔꯒ ꯁꯣꯝꯗ ꯀꯩꯅꯣ suicide tendencyꯒ ꯂꯩꯔꯒ ꯇꯧꯔꯛꯏꯕ ꯄꯨꯝꯅꯃꯛꯁꯦ ꯃꯣꯏ ꯂꯤꯇꯔꯦꯆꯔꯁꯦ ꯌꯥꯝ ꯃꯨꯟꯅ ꯑꯩ ꯄꯥꯍꯟꯖꯅꯤꯡꯉꯤ ꯀꯩꯒꯤꯅꯣꯗ ꯁꯤ ꯄꯥꯔꯨꯔꯒꯗꯤ ꯁꯥꯏꯕꯗꯁꯨ ꯌꯥꯝ ꯑꯣꯏꯅꯝꯕ ꯄꯣꯠ ꯑꯃ ꯑꯣꯏꯌꯦꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥꯅ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯍꯥꯞꯄꯤꯗꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯨꯃꯥꯏꯅ ꯏꯝꯄ꯭ꯔꯣꯝꯇꯨ ꯊꯣꯛꯂꯛꯄꯁꯤꯅ ꯅꯨꯡꯉꯥꯏꯍꯟꯕ ꯑꯣꯏꯍꯜꯂꯤ ꯑꯗꯨꯒ ꯉꯁꯥꯏ ꯏꯃꯥꯅ ꯄꯟꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯦ ꯀꯌꯥꯝ ꯄꯥꯋꯔꯐꯨꯜ ꯑꯣꯏꯒꯦꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯕꯗꯨꯗ ꯉꯁꯥꯏꯒꯤ ꯂꯤꯇꯔꯦꯆꯔꯁꯤꯗ ꯆꯪꯉꯒ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯁꯤꯐ ꯇꯧꯕ ꯉꯝꯃꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯗ ꯑꯦꯂꯥꯏꯟ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯍꯥꯏ ꯄꯔꯐꯣꯔꯃꯤꯡ ꯑꯣꯏꯕ ꯕꯣꯠ ꯐꯤꯖꯤꯀꯦꯜꯂꯤ ꯑꯦꯟ ꯃꯦꯟꯇꯦꯜꯂꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯌꯥꯝꯅ ꯊꯥꯖꯕ ꯚꯦꯂ꯭ꯌꯨꯅꯤ ꯑꯗꯣ ꯃꯁꯤ ꯉꯁꯥꯏ ꯏꯃꯥꯅꯁꯨ ꯄꯟꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ US ꯂꯥꯛꯄꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯃꯇꯪ ꯍꯥꯞꯆꯒꯦ ꯉꯁꯥꯏ ꯏꯃꯥꯅ ꯄꯟꯕꯁꯤꯗ ꯑꯩ ꯅꯤꯡꯁꯤꯡꯖꯔꯛꯄꯅꯤ ꯑꯩ ꯐꯣꯇꯣ ꯑꯃꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯐꯣꯇꯣ ꯑꯁꯤ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯌꯦꯡꯕꯤꯌꯨ ꯏꯃꯥꯅ ꯑꯩꯅ ꯍꯥꯏꯖꯕꯁꯤ ꯋꯥꯔꯧꯕꯤꯔꯣꯏ ꯏꯃꯥꯁꯤ 2017ꯗꯅꯤ ꯃꯁꯤ ꯑꯩꯅ 2017ꯁꯤꯗ ꯏꯃꯥꯁꯤ USꯗ ꯂꯥꯛꯄꯗ ꯋꯤꯜ ꯆꯦꯌꯔꯗꯒ ꯂꯥꯛꯑꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯗꯒꯤ ꯏꯃꯥꯁꯦ ꯍꯧꯒꯠꯂꯒ ꯆꯠꯁꯤ ꯀꯥꯏꯅ ꯑꯌꯣ ꯀꯥꯏꯅ ꯇꯧꯋꯦ ꯑꯩꯅ ꯃꯁꯤ ꯏꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯏꯃꯥ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩ ꯈꯤꯇꯪ ꯍ꯭ꯌꯨꯃꯔꯁ ꯑꯣꯏꯅ ꯍꯥꯏꯖꯕꯅꯤ ꯍꯥꯏꯕꯤꯌꯨ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯏꯃꯥꯁꯤ Kaiginoga, I know, I believe that she has a will and she can walk alone. Adumain tauraga ay sinamase 5K ama taurase na tauraga akoina yamna sangna leibesu nate imase ado 5K ama walk taweba. Sidamte yingbiyu mayam imagi da magtamta love and like amta khubak amta thabira u yengo imase 5K sida chatlaga medal ga phangabane amta yingbiyu. Adun akoigi mind se kayam powerful oige da physically akoina isase akoina aina doctor bu singna jabanate akoigi wakhan sina akoigi physically sisu purakpa nungaina purakpa ngami haibadu uchabani amta love and like amta yengo imasi sidaisa 5K walk tawraga medal ga phangi adagi photo sigi numitsida akoi namjabani aduna aina yamna proud oizaba moment haibatare imana lakpada sumaina wheelchair da laaga 5K haibase mayam amta chapiyu 5K du chatlaga matomda dagi mayamna lambi daga clap ka tawdana yamna nungaiba incident ama oiki aduga masigi lakpa matamsida aina imagi wakhanse matamsida koina koi baba sisu legidaba kui dribanina imagi wakhanse khara nungaitaba aduna aina koi imasina karino mana motivated orise mana pamse karino haina khanbada physically si magi goal si su aina walk tawraga yamna nungaina chatpase aigi wakhanda aina visualize tawraga smaina tawba ukibasi aina yamna nungaijai aduga magi literature na yamna nungaidase aduna ima ibani si matamduda khoise writing gi club yamna chatki aina madugi photo du huji aina ubadi phangjadre doisu yenkhatpiyu soidana akoi image ibani se larik ama iminei imana hairaga aina English ta translate tawraga do larik si iraga first draft oina lairi phongbati phongdri aduga matamdu akoina akoigi mindset maina divert tawkiba adagi madugi matamdu tane akoina khamba thoibi si su pa kibase aduna khamba thoibi si ahambagi akoina pabasi voice katang oibani video oide matamdu da ado imasina am passionately page da mayam pulap tabi bayauragadi chapter khara da imase paba ngamdadana kappaga pakibage yaukibane yamna nungsiba matamni aduna aina ngasi akoina photo ju chabadi akoigi mind se yamna powerful oiba potni mind sina ngamni akoigi nungaiba pot to hapchalagadi akoise yamna high achieving focus oina tawba ngami haibase share tawjabani imagi damakta mayam love thabira I ngasagi 5K du tayingbiyu mayam amta yeng thabira imagi damakta
ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯃꯗꯨꯒꯤ 5K ꯒꯤ ꯋꯥꯛꯇꯣ ꯏꯁꯣꯔ ꯂꯥꯏ ꯀꯣꯇꯤ 109 ꯈꯣꯏꯔꯝꯃꯒ ꯑꯩ ꯆꯦꯟꯖꯕꯅꯤ ꯑꯗꯨꯒ ꯆꯦꯟꯕꯗꯤ ꯅꯠꯇꯦ ꯋꯥꯀꯤꯡ ꯔꯦꯁꯀꯨꯝꯕꯅꯤꯗ ꯑꯗꯨ ꯑꯣꯏꯁꯨ ꯂꯝꯊꯨꯡꯐꯝ ꯌꯧꯔꯝꯗꯥꯏꯗꯗꯤ ꯑꯩꯁꯦ ꯑꯁ ꯉꯝꯃꯔꯣꯏꯗ꯭ꯔꯅꯦꯅ ꯋꯥꯃꯟꯈꯤꯗꯅ ꯏꯁꯤꯡꯒ ꯍꯩꯅꯗꯅ ꯏꯆꯥꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯁꯦꯟꯅꯔꯒ ꯑꯩ ꯄꯨꯟꯁꯤꯗꯁꯨ ꯁ꯭ꯄꯣꯔꯠꯁꯇ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯁ꯭ꯄꯣꯔꯠꯁꯀꯗꯤ ꯌꯥꯎꯅꯤꯡꯉꯒꯁꯨ ꯑꯩꯁꯦ ꯑꯊꯤꯡꯕꯅ ꯍꯦꯟꯃꯟꯗꯅ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯁꯨ ꯌꯥꯝ ꯊꯤꯡꯉꯛꯇꯅ ꯑꯩꯁꯦ NCC ꯌꯥꯎꯒꯦꯅ ꯍꯦꯛ NCCꯗꯒꯤ ꯍꯦꯛ ꯀꯧꯊꯣꯛꯄꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯃꯣꯅꯦꯔ ꯋꯥꯟꯊꯕ ꯇꯧꯋꯦꯕ ꯑꯩꯁꯨ ꯏꯕꯨꯡꯉꯣ ꯑꯩ ꯀ꯭ꯋꯥꯏ ꯕꯤꯔꯦꯟꯗ꯭ꯔꯖꯤꯒꯤ ꯂꯥꯏꯐ ꯍꯤꯁꯇ꯭ꯔꯤꯗ ꯌꯥꯎꯈꯤꯕꯗꯣ ꯏꯕꯥꯅꯤ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ ꯑꯗꯨꯅꯅꯦ ꯌꯥꯝꯅ ꯑꯩꯅ ꯀꯩꯅꯣ ꯑꯣꯏꯔꯤꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯏꯃꯣꯁꯅꯦꯜ ꯑꯣꯏꯅ ꯃꯥꯒꯤ ꯋꯥꯔꯤꯁꯤ ꯄꯥꯕ ꯃꯇꯝꯗ ꯑꯩ ꯄꯣꯛꯏ ꯑꯗꯨꯒ ꯑꯩꯁꯨ ꯑꯃꯣꯅꯦꯔ ꯀꯩꯊꯦꯜꯗꯒ ꯐꯝꯃꯨꯔꯒ ꯄꯣꯗꯅꯒ ꯌꯥꯝ ꯄꯨꯁꯟꯈ꯭ꯔꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯔꯛꯄꯁꯤꯗ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯣ ꯑꯩꯅ ꯏꯆꯥꯅꯨꯄꯤꯗ ꯍꯥꯏ ꯏꯕꯦꯝꯃ ꯑꯩꯗꯤ ꯃꯄꯥꯟꯗ ꯃꯣꯏ ꯊꯣꯛꯑꯒ ꯃꯣꯏꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯀꯔꯤ ꯀꯔꯥ ꯁꯦꯠꯄꯁꯤꯗꯤ ꯑꯩ ꯇꯧꯖꯗꯦ ꯀꯩꯒꯤꯅꯣꯗꯤ ꯑꯩ ꯃꯤꯉꯣꯟꯗꯁꯨ ꯑꯩ ꯀꯩꯅꯣ ꯇꯧꯗꯦ ꯏꯕꯦꯝꯃ ꯑꯩ ꯃꯄꯥꯟ ꯅꯥꯏ ꯁꯦꯠꯂꯒ ꯆꯦꯟꯒꯦ ꯍꯥꯏꯕ ꯏꯆꯥꯅꯨꯄꯤꯅ ꯑꯁ ꯏꯃꯥ ꯅꯪꯅ ꯑꯗꯨꯒꯨꯝꯕꯗꯣ ꯑꯝꯇ ꯇꯧꯔꯛꯑꯅꯨ ꯀꯩꯒꯤꯅꯣꯗ ꯃꯄꯥꯟ ꯅꯥꯏꯗꯣ ꯁꯦꯠꯂꯒ ꯅꯪ ꯑꯗꯨꯗ ꯅꯈ꯭ꯋꯥꯡꯗꯨꯐꯥꯎ ꯂꯨꯝꯊꯕ ngамꯗꯗꯅ ꯁꯦꯠꯍꯟꯈꯤꯗꯦ ꯑꯩꯗꯤ ꯍꯪꯒꯥꯝꯄꯥꯟꯒ ꯀꯣꯏꯁꯜꯂꯒ ꯀꯩꯅꯣꯗ ꯌꯥꯎꯁꯪꯒꯤꯒꯗ ꯆꯦꯟꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯝꯒꯤ ꯇꯧꯕꯗꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯔꯨꯔꯕ ꯑꯗꯨꯒ ꯑꯩꯗꯤ ꯐꯪꯗꯕ ꯑꯗꯩꯗꯨꯗ ꯑꯩꯅ ꯃꯗꯨ US ꯗ ꯑꯃꯨꯛꯇꯪ ꯆꯦꯜꯂꯝꯒꯦ ꯀꯥꯏꯅ ꯈꯜꯂꯒ ꯗ꯭ꯔꯦꯁꯇꯨꯗꯤ ꯌꯥꯈꯤꯗꯔꯦ ꯑꯗꯣ ꯏꯃꯥ ꯃꯊꯪ ꯂꯥꯛꯄꯗ ꯁꯣꯏꯗꯅ ꯑꯗꯨꯃꯥꯏꯅ ꯍꯪꯒꯄꯥꯟꯒ ꯇꯧꯔꯒ ꯈꯣꯟꯆꯦꯠꯀ ꯂꯥꯛꯑꯒ ꯑꯝꯇꯪ ꯆꯦꯟꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯗꯨ ꯁꯣꯏꯗꯅ ꯑꯣꯏꯊꯣꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥꯁꯤꯡ ꯃꯌꯥꯝꯅꯁꯨ ꯀꯔꯤꯅꯣ ꯂꯥꯏꯛꯀ ꯊꯥꯕꯤꯔꯛꯇꯅ ꯑꯗꯒꯤ ꯊꯋꯥꯟꯃꯤꯆꯥꯛꯀ ꯄꯥꯏꯈꯠꯍꯟꯕꯤꯕꯗꯨ ꯑꯩ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯉꯥꯛꯇꯅꯤ ꯑꯍꯟ ꯑꯣꯏꯖꯔꯒꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯅꯨꯡꯉꯥꯏꯃꯟꯈꯤꯗꯅ ꯃꯇꯝꯁꯤ ꯁꯨꯝ ꯁꯥꯡꯇꯣꯛꯑꯦ ꯑꯗꯨꯏꯁꯨ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯠꯁꯤꯡꯁꯤ ꯂꯣꯏꯅ ꯂꯧꯈꯠꯇ꯭ꯔꯒꯗꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯆꯕ ꯑꯗꯨꯅ ꯑꯩ ꯈꯔ ꯊꯨꯅ ꯂꯧꯈꯠꯆꯔꯒꯦ ꯃꯊꯪ ꯇꯥꯔꯛꯄꯗ ꯀꯃꯦꯟꯠꯁꯤ ꯑꯩꯈꯣꯏꯒꯤ ꯀꯕꯤ ꯁꯔꯠꯆꯥꯟ ꯊꯤꯌꯥꯝꯅ ꯏꯕꯤꯔꯛꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯕꯤ ꯁꯔꯠꯆꯥꯟ ꯊꯤꯌꯥꯝꯒꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯥꯁ ꯋꯤꯛꯇ ꯄꯥꯖꯈ꯭ꯔꯦ ꯅꯥꯒꯥꯁꯥꯀꯤꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯍꯥꯏꯕ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯌꯥꯝꯅ ꯏꯕ ꯃꯌꯥꯝꯗꯨꯁꯨ ꯑꯩꯅ ꯈꯪꯖꯅꯤꯡꯗꯅ ꯂꯩꯔꯝꯕꯅꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯁꯨ ꯌꯦꯡꯕꯤ ꯍꯥꯏꯅ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯀꯨꯟꯖꯀꯦꯁꯣꯔꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝꯅ ꯏꯕꯤꯔꯛꯏ ꯈꯨꯔꯨꯝꯖꯔꯤ ꯃꯃꯥꯗꯤ ꯆꯦꯆꯦꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯈꯪꯗꯕ ꯀꯌꯥ ꯈꯪꯍꯟꯕꯤꯗꯨꯅ ꯇꯥꯛꯄꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯃꯃꯥ ꯑꯩ ꯀꯨꯟꯖꯦꯁꯣꯔꯒꯤ ꯃꯆꯜ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯩ ꯈꯪꯉꯦ ꯀꯨꯟꯖꯦꯁꯣꯔ ꯀꯩꯅꯣ ꯅꯤꯉꯣꯝ ꯂꯩꯔꯛꯀꯤ ꯑꯣꯏꯔꯝꯃꯅꯤ ꯃꯥꯂꯥ ꯀꯨꯟꯖꯦꯁꯣꯔꯁꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯁ꯭ꯇꯨꯗꯦꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯥ ꯁꯦꯟ ꯖꯣꯁꯦꯞꯇ ꯑꯣꯀꯦ ꯑꯣꯜꯔꯥꯏꯠ ꯑꯗꯒꯤ ꯂꯣꯡꯖꯝ ꯀꯦꯕꯅ ꯏꯕꯤꯔꯛꯏ ꯏꯆꯦ ꯃꯣꯅꯤꯀꯥꯒꯤ ꯐꯥꯔꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯏꯟꯖꯈꯤꯕ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯇꯔ ꯁꯣꯔꯤ ꯁꯦꯟꯖꯝꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯍꯤ 5 ꯃꯃꯥꯡꯗ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯃꯨꯛ ꯍꯟꯅ ꯑꯃꯨꯛ ꯎꯅꯕ ꯂꯣꯡꯖꯝ ꯀꯦꯕꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤꯅꯤ ꯏꯆꯦ ꯅꯦꯅꯦ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯌꯦꯡꯕꯤ ꯍꯥꯏꯅ ꯇꯥꯕꯗ ꯈꯨꯔꯨꯝꯖꯔꯤ ꯔꯦꯁꯤ ꯁꯤꯅꯥꯅ ꯏꯕꯤꯔꯛꯏ ꯊꯥꯡꯖꯝ ꯗꯔꯦꯟꯗ꯭ꯔꯖꯤꯠ ꯍꯥꯏꯔꯤ ꯚꯨꯇꯥꯟꯗꯒꯤꯗꯣ ꯃꯦꯝ ꯃꯩꯇꯩ ꯃꯌꯦꯛꯇ ꯏꯕꯤꯔꯤ ꯊꯥꯡꯖꯝ ꯗꯔꯦꯟꯗ꯭ꯔꯖꯤꯠꯀꯤ ꯃꯤꯡꯁꯦ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯔꯦꯁꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨ ꯍꯟꯗꯣꯛꯄꯤꯔꯛꯄꯒꯤ ꯑꯗꯨꯒ ꯃꯤꯡ ꯑꯁꯤ ꯑꯩꯈꯣꯏꯗ ꯁꯦꯌꯔ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯀꯨꯟꯖꯦꯁꯣꯔꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝꯅ ꯆꯦꯆꯦ ꯃꯃꯥꯒꯤ ꯀꯣꯜ ꯅꯝꯕꯔꯗꯨꯗ ꯄꯤꯔꯝꯃꯨ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯃꯁꯤ ꯃꯦꯁꯦꯖ ꯑꯣꯏꯅ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯏꯃꯥꯒ ꯁꯣꯏꯗꯅ ꯀꯅꯦꯛ ꯇꯧꯖꯒꯦ ꯈꯥꯡꯖꯦꯝꯕꯝ ꯕꯤꯟꯗꯝ ꯆꯟꯗ꯭ꯔꯅ ꯏꯃꯥꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ
Arif Aribamna Kau Phabagi Saruptani Kapkhibado Haina Ibirai Yamna Nungai mayamna comment pipiraaga akoigi program asigi khwaidagi interaction tawbasi aigi favorite oiba partni ngasigi oinadi akoigi program asi losinjanaba tawjarage yengbiriba pumnamakpu khurumjari aduga akoigi Facebook amadi replay tawragasu adum aina comment ujai ai isa adum pajai aduga YouTube tasu comment tawbirakpa mayam bu thagachari akhoi mayam mathangi Saturday da soidana amuk unaraga literature gi maramda hena akhoi gi knowledge asi henkat naba unamina si haina hairaga ngasigi program asi losinjarage ma the last word ama haibi naba sinajari matangi thangjada soidana tabiriba isasing isusing su yaure ada ahlaman lai guru punama khobadagina hek loiba phawda akhoi punna khanamina ba dagi cooperation pibiba thagat pirakpa thagat pangakta na su harauba oibadi aigi sumdabani aduna asoiba su sigi matang sida sumaina tawragadi explain do asina chingba mayam do mai ta thok ta sin tawbado adu tawbadabu londi phajana thina haibase ai dia ngang mori ngai dage khara lon phubana hena phaba ma leyeba londa khara hek chaibagumba chaibai di huji yang pan chai dana ko ai ngonda nateba miga chaina base ai su khara noi Facebook ga YouTube ga de sum khara uramnina angang ga chamanare angang na kenoda mobile da edit tawre hai si ai su taw khala bani huji aduna mayam si chaina ba kai do ba si yang thagan nai ba anju ahan singju magi kai magi pham dugi kari kara as pakchai da ka chai nei ba masi aingonda chai dra su moi masen du yam nungai ra moi ko kai na khan ba do aduna lon di phaja na koi masen huji phawda yamna kaino oiri pura yam phaja ba madugi hen ba leitre sigi akhoi da sijinari ba akhoi gi kanglup sida sijinari se sidagi hena miyam ching sida adum chandok-tana koi lon phajaba leibak ama lon atai to mangam dra su lon phawdi kitang phajaba jana ngangna bagi kaino do chandokpa do adu oiba oisi aduga ai su tek ta kaidana mathangi thangjada mu unara kan dai chaching aduga punamak yengbiriba punamak poi hana mohna nonglupa uchari aduga ai khuramjari loina na huji laiba laina laichat asigi ram pandemic oina leigadori manipura masing yam khalapase ai thamoi yam soi aduga akoigi kaino akoigi government oiro doctor oiro adagi praja oiro namak section minara kanda mafam sidagi akoigi jati ase yamna masing yam jati sunate aduna yam masing hengalapasida akoi pungda awaba poksaba adumaina tawdana isorgi mafamda so haijasi loina na aikoina magi protocol piriba protocol do ngakna chatpado aduga punsi sangna ijasing hogalaiba singse tikta kaidana leidana amu aiga matang kuina sangna unaba phanganbiyu haidana isorda pathana tawjari loina na aina mohana punamapu koiran asi haraga koi program asi losinjarage khurumjari